Jai Shri Krishna, Hare Krishna, Hare Krishna, Krishna Krishna, Hare Hare, Hare Ram, Ram Ram, Hare Hare. Koina ngasi makata na tauze ka dauri basi the Narada Purana si makata na wajagani masida ngarang si koina Bhagiratana Ganga Putharak pa phau pa adum taujakre adagi ngasi sina brata gi matangda amuk makata jarake brata haibasi koina special occasion da adum perform tauba adum masigi brata si koina ekadasi brata hainasu ekadasi numita dum taunai ekadasi gi tithi haibadi lunar gi fortnight 11 day aduda tau 11 day da tauba dugumba Pratani asi agrahayana haiba thasida aduga sukla paksa sibgi si kitang akoina muk numit ki maming singse akoina Sanskrit ta khang ngati madu akoina muk dagi imana kitang si paba loirakanda akoina maitelonda amuk takpirakani aduna masigi numitsida nungdangse tumdana ne kano tauba tumoy tauba aduga salagrama ki image si irujaraba ayuk sida irujaba sikarina irujagani haraka sangomna aduga sesamun si thaise akoi ki koiki maitelonda kari kaurema sesame seeds koina kano mithai tawada kapok sembadu kari kauri sesame seeds hit ID maruduro akoina kano kangsubi haitar masi kangsubi thoiding natte thoiding sina maming ama kauban kangsubi jaramani kangsubi ga thoiding ga se khenaba natra kangsubi se thoiding dagi wolle ineba thoiding amuba se amuba thoiding dane makhan yam yame bako amuba thoiding se akoigi sigraba lai oigraba migi damakta katpa tarpondane masagi thoiding amuba ama layeba adu kat sesame seeds se maitelon da thoiding haibene bako thoiding se thoiding sine ba moina lai gida akoina use taurise thoiding chi plan khenayeba thoiding amadugi plan duga siga sida pura muraga pala ineba aduna sina tarpon sonba laigi adugumba laihidraba mayam gatpagi thoiding sina asagi sesami hari senangna akoina thoiding amuba hana hayaba adu katpa okay tingdhauba aduna adugi dunna kano kinitana adasi kisina tingdhaugi du tinchallagumsi haibadi akoina mu confuse kaneba aduna akoina sesame seed haraga di thoiding ne haibasima masima koi khangminarasi aduna sesame seed se maida katchaba ko aduga Vishnu ga Lakshmi da katchaba chananaba katpase masida su akoina maidana huziki sesame seed se katle aduga chananaba sina Vishnu ga Lakshmi ga da katle aduga brahmana sing se numitsida akoina baton taurakanda kauraga moisi akoina pijaba
ꯑꯗꯨꯒ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯀꯠꯄ ꯀꯣ ꯁꯤ ꯑꯦꯀꯥꯗꯁꯤꯒꯤ ꯕ꯭ꯔꯇꯁꯤꯗ ꯇꯧꯅꯩ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗ꯭ꯋꯥꯗꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯅ 23 ꯁꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯅꯔ ꯐꯣꯔꯠꯅꯥꯏꯠꯇ 23 ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯁꯨꯛꯂ ꯄꯛꯁꯥ ꯑꯗꯨꯒ ꯄꯧꯁꯥ ꯍꯥꯏꯔꯤꯕ ꯊꯥ ꯐꯥꯜꯒꯨꯅꯥ ꯍꯥꯏꯔꯤꯕ ꯊꯥ ꯁꯤꯗꯅꯦ ꯑꯃꯨꯛ ꯗ꯭ꯋꯥꯗꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯕ꯭ꯔꯇꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯕ꯭ꯔꯇꯁꯤ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯃꯨꯛ ꯑꯣꯕꯖꯔꯕ ꯇꯧꯅꯩ ꯃꯌꯥꯝꯅ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯕ꯭ꯔꯇꯁꯤ ꯇꯧꯕ ꯀꯥꯟꯗ ꯄꯨꯅ꯭ꯌ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯕ꯭ꯔꯇ ꯇꯧꯕꯁꯤꯅ ꯄꯨꯅ꯭ꯌꯁꯤ ꯑꯩꯈꯣꯏꯅ ꯌꯒ꯭ꯅ ꯇꯧꯕꯗꯒꯤ ꯍꯦꯟꯅ ꯄꯨꯅ꯭ꯌ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ ꯑꯗꯒꯤ ꯕ꯭ꯔꯇ ꯑꯃꯅ ꯕ꯭ꯔꯥꯍꯃꯅ ꯁꯇ꯭ꯔꯤꯌꯥ ꯚꯩꯁ꯭ꯌ ꯁꯨꯗ꯭ꯔ ꯅꯨꯄꯤ ꯁꯤꯅ ꯂꯣꯏꯅꯃꯛꯅ ꯇꯧꯕ ꯌꯥꯕꯁꯤꯅ ꯄꯧꯔꯅꯃꯁꯤ ꯕ꯭ꯔꯇ ꯍꯥꯏꯅ ꯀꯧꯏ ꯃꯁꯤꯅ ꯐꯨꯜ ꯃꯨꯟꯁꯤꯗ ꯇꯧꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯁꯦ ꯇꯧꯅꯔꯤꯁꯦ ꯑꯗꯩ ꯃꯧꯅ ꯕ꯭ꯔꯇꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯇꯧꯋꯦꯅ ꯅꯪ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯃ ꯑꯩ ꯄꯟꯖꯔꯛꯈꯤꯒꯦ ꯃꯈꯥ ꯃꯥꯏ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯁꯦ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯁꯦ ꯑꯩꯈꯣꯏꯅ ꯄꯨꯔꯅꯤꯃꯥ ꯍꯥꯏꯁꯦ ꯉꯔꯥꯡꯅꯦꯕ ꯄꯨꯔꯅꯤꯃꯥ ꯑꯣꯏꯈ꯭ꯔꯦꯀꯣ ꯁꯟꯗꯦꯁꯦ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯕꯤꯁꯅꯨꯒ ꯂꯛꯁꯃꯤꯒꯗ ꯌꯥꯝꯅ ꯁꯦꯡꯕ ꯄꯨꯛꯅ ꯈꯣꯏꯔꯝꯕ ꯑꯗꯨꯒ ꯃꯟꯇ꯭ꯔ ꯆꯥꯟ ꯇꯧꯕ ꯑꯗꯒꯤ ꯄꯨꯔꯥꯅꯥꯁꯤ ꯄꯥꯕ ꯀꯣ ꯑꯩꯈꯣꯏꯅꯗꯤ ꯈꯪꯉꯨꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯔꯥꯡ ꯄꯥꯔꯝꯃꯤꯁꯦ ꯑꯗꯒꯤ ꯆꯦꯡ ꯀꯠꯄ ꯑꯗꯒꯤ ꯁꯦꯁꯃꯤ ꯁꯤꯗ꯭ꯁ ꯍꯥꯏꯁꯤ ꯉꯁꯥꯏꯒꯤ ꯊꯣꯏꯗꯤꯡꯁꯤ ꯀꯠꯄ ꯑꯗꯒꯤ ꯘꯤ ꯀꯠꯄ ꯃꯩꯗꯅꯤꯀꯣ ꯀꯠꯀꯗꯣꯏꯁꯦ ꯃꯩꯗ ꯀꯠꯀꯗꯣꯏꯁꯤ ꯆꯦꯡꯅꯦ ꯊꯣꯏꯗꯤꯡꯅꯦ ꯑꯗꯒꯤ ꯘꯤꯅꯦ ꯑꯗꯒꯤ ꯘꯤꯅꯦ ꯃꯁꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯕꯣꯍꯣꯏꯁꯨ ꯂꯥꯏꯁꯦ ꯑꯗꯨꯝ ꯅꯤꯡꯕꯖꯥꯠꯅꯤ ꯀꯣ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯄꯨꯖꯥ ꯀꯠꯄ ꯃꯇꯝꯗ ꯆꯦꯡ ꯊꯣꯏꯗꯤꯡꯁꯦ ꯃꯩꯗ ꯀꯠꯂꯦꯕ ꯃꯩ ꯄꯨꯖꯥ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯊꯣꯏꯗꯤꯡ ꯑꯃꯨꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯝꯃꯦ ꯅꯪꯁꯨ ꯊꯝꯃꯤꯀꯣ ꯅꯪꯒꯤ ꯀꯩꯅꯣꯗ ꯑꯁꯠꯄꯤ ꯀꯩꯅꯣꯒꯤꯗ US ꯀꯤꯗꯣ ꯑꯗꯩꯗꯨꯗ ꯊꯣꯏꯗꯤꯡ ꯌꯥꯎꯕꯅꯦ ꯑꯗꯨ ꯊꯣꯏꯗꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯄꯨꯖꯥꯗꯨꯗ ꯀꯠꯅꯕꯅꯦ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯈꯪꯉꯝꯃꯣꯏꯑꯕ ꯂꯥꯏꯒꯤꯅꯦꯗꯤ ꯑꯗꯨꯝ ꯈꯪꯕ ꯃꯩ ꯄꯨꯖꯥ ꯀꯠꯄꯗ ꯊꯣꯏꯗꯤꯡꯁꯨ ꯀꯠꯂꯤ ꯘꯤꯁꯨ ꯀꯠꯂꯤ ꯑꯗꯨꯒ ꯆꯦꯡ ꯊꯣꯏꯗꯤꯡ ꯍꯥꯏꯁꯦ ꯑꯗꯨꯝ ꯆꯦꯡ ꯍꯥꯏꯕꯗ ꯊꯣꯏꯗꯤꯡ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕ ꯁꯟꯙꯤ ꯁꯃꯥꯖꯀꯤ ꯃꯑꯣꯡꯗꯧꯅ ꯑꯗꯨ ꯂꯥꯏꯒꯤ ꯄꯣꯠꯆꯪ ꯉꯥꯛꯇꯅꯦꯕ ꯆꯦꯡ ꯊꯣꯏꯗꯤꯡꯒ ꯍꯥꯏꯁꯦ ꯍꯥꯏꯔꯛꯑꯣ ꯑꯗꯨꯅ ꯊꯣꯏꯗꯤꯡꯒ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯆꯦꯡ ꯀꯩꯀꯩ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯑꯥꯁ꯭ꯔꯝꯗ ꯆꯠꯄ ꯀꯥꯟꯗ ꯑꯌꯨꯛ ꯉꯟꯇꯥꯗ ꯄꯨꯡ 5:30ꯗ ꯅꯨꯡꯇꯤꯒꯤ ꯇꯧꯋꯦ ꯌꯛꯅ ꯇꯧꯕꯁꯤꯗꯩꯁꯤꯗ ꯑꯩꯅ ꯌꯥꯎꯔꯛꯄ ꯌꯛꯅꯗꯨꯅ ꯒꯅꯄꯇꯤꯒꯤ ꯑꯣꯏꯕ ꯑꯗꯨꯗ ꯒꯝ ꯒꯅꯄꯇꯦ ꯅꯃꯍ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝ ꯁ꯭ꯋꯥꯍꯥ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯄꯣꯠꯇꯨ ꯆꯥꯏꯁꯟꯗꯧꯕꯅꯦꯕ ꯈꯨꯠꯁꯦ ꯆꯥꯏꯁꯜꯂꯦꯕ ꯑꯗꯨꯒ 114 ꯑꯩꯈꯣꯏꯁꯦ ꯑꯌꯨꯛ ꯅꯨꯡꯇꯤꯒꯤ ꯍꯧꯒꯠꯄꯗꯅꯦ ꯑꯗꯨꯃꯥꯏꯅ ꯊꯤꯔꯀꯥꯟꯗ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯒꯤ ꯑꯩ ꯀꯩꯅꯣꯝꯇ ꯇꯧꯖꯒꯦꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯆꯦꯡꯅꯦ
ꯊꯣꯏꯗꯤꯡꯅꯦ ꯇꯤꯡꯅꯦ ꯑꯗꯒꯤ ꯘꯤꯅꯦ ꯃꯁꯤ ꯃꯩꯗ ꯑꯥ ꯑꯗꯨꯝ ꯀꯠꯄ ꯑꯗꯨꯒ ꯃꯁꯤ ꯀꯠꯄ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯥꯍꯃꯅꯁꯤꯡꯁꯤ ꯀꯧꯔꯒ ꯄꯤꯖꯕ ꯑꯗꯨꯒ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯕ꯭ꯔꯇꯁꯦ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔꯅꯤꯃꯥ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯐꯩ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯕ꯭ꯔꯇꯁꯤ ꯀꯥꯔꯇꯤꯀꯥ ꯍꯥꯏꯕ ꯊꯥꯁꯤꯗ ꯀ꯭ꯂꯣꯁ ꯇꯧꯕ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯑꯣꯁꯄꯤꯁꯤꯌꯁ ꯑꯣꯏꯕ ꯃꯪꯒꯣꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯣꯀꯦꯖꯟ ꯑꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯦꯝꯄꯜꯒꯨꯝꯕ ꯁꯥꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯀꯥꯔꯇꯤꯀꯥꯒꯤ ꯃꯟꯁꯦ ꯀꯥꯔꯇꯤꯀꯥꯒꯤ ꯑꯗꯨꯒ ꯃꯟꯁꯦ ꯀꯔꯤ ꯕꯤꯁꯅꯨ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒꯤꯗꯨꯃ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯒꯠꯄ ꯇꯥꯔꯦ ꯑꯩꯗꯤ ꯃꯥꯅ ꯁꯤꯒꯤ ꯍꯥꯏꯔꯛꯏꯁꯦ ꯃꯣꯏꯁꯦ ꯐꯖꯅ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯏꯪꯂꯤꯁꯀꯤ ꯀꯦꯂꯦꯟꯗꯔꯒ ꯃꯦꯞ ꯇꯧꯔꯒ ꯑꯗꯨꯝ ꯃꯀꯣꯟ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯤꯒꯠꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯒꯤꯗꯤ ꯅꯥꯔꯥꯌꯟ ꯑꯁꯤ ꯕꯤꯁꯅꯨꯒꯤ ꯃꯃꯤꯡ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯑꯗꯒꯤ ꯕꯤꯁꯅꯨꯒ ꯂꯛꯁꯃꯤꯒꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯈꯣꯏꯔꯝꯃꯤꯟꯅꯕ ꯑꯗꯨꯅ ꯁꯤꯒꯤ ꯕ꯭ꯔꯇꯁꯦ ꯂꯛꯁꯃꯤ ꯅꯥꯔꯥꯌꯅ ꯕ꯭ꯔꯇ ꯍꯥꯏꯅꯁꯨ ꯈꯪꯅꯩꯌꯦꯕ ꯑꯗꯒꯤ ꯕ꯭ꯔꯇ ꯑꯃꯅ ꯗ꯭ꯋꯖꯔꯣꯍꯥꯅ ꯀꯧꯕ ꯕ꯭ꯔꯇ ꯑꯃ ꯂꯩ ꯃꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯀꯔꯤ ꯀ꯭ꯂꯥꯁꯇ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯀꯩꯝꯇ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯑꯦꯅꯤ ꯄꯔꯁꯟꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯕꯥꯖꯥ ꯍꯥꯏꯁꯦ ꯐ꯭ꯂꯦꯛꯅꯦ ꯍꯥꯏ ꯑꯗꯣ ꯐ꯭ꯂꯦꯛꯁꯤ ꯕꯤꯁꯅꯨꯒꯤ ꯇꯦꯝꯄꯜ ꯑꯃꯒꯤ ꯃꯊꯛꯇ ꯀꯠꯄ ꯑꯗꯣ ꯃꯁꯤ ꯑꯦꯀꯥꯗꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯧꯔꯕ ꯃꯇꯨꯡꯗ ꯁꯨꯛꯂꯄꯁ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯥꯔꯇꯤꯀꯦ ꯍꯥꯏꯔꯤꯕ ꯊꯥꯁꯤꯗ ꯕꯤꯁꯅꯨꯁꯤ ꯍꯥꯟꯅ ꯈꯣꯏꯔꯝꯖꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯥꯍꯃꯅ ꯃꯔꯤꯁꯤ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯦ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯄ꯭ꯔꯤꯁ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯅꯦ ꯑꯗꯒꯤ ꯃꯨꯟꯁꯦ ꯀꯔꯤ ꯍꯥꯏꯔꯦ ꯊꯥ ꯅꯨꯃꯤꯠꯅꯦ ꯊꯥꯅꯦ ꯒꯔꯨꯗꯅꯦ ꯀꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯕ ꯑꯗꯨꯒ ꯈꯣꯏꯔꯝꯕꯁꯤꯗ ꯆꯪꯒꯗꯕ ꯃꯆꯥꯛꯁꯤꯅ ꯇꯔꯃꯔꯤꯛ ꯇꯔꯃꯔꯤꯛꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏ ꯇꯔꯃꯔꯤꯛꯇꯤ ꯌꯥꯏꯉꯪ ꯅꯠꯇ꯭ꯔꯣ ꯌꯥꯏꯉꯪ ꯇꯔꯃꯔꯤꯛ ꯍꯥꯏꯗꯤ ꯌꯥꯏꯉꯪ ꯀꯣ ꯌꯥꯏꯉꯪ ꯑꯗꯒꯤ ꯆꯦꯡ ꯑꯁꯥꯡꯕ ꯐꯖꯕ ꯑꯁꯥꯡꯕ ꯍꯥꯏꯕꯗꯤ ꯃꯆꯪ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯆꯪ ꯑꯣꯀꯦ ꯆꯦꯡ ꯃꯆꯪ ꯐꯖꯕ ꯑꯗꯒꯤ ꯂꯩꯁꯦ ꯀꯠꯄ ꯀꯥꯟꯗ ꯂꯩꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯀꯠꯄ ꯑꯗꯒꯤꯗꯤ ꯁꯪꯒꯣꯝ ꯈꯦꯔ 105 ꯒꯤ ꯕꯥꯎꯜ ꯑꯗꯨꯒ ꯘꯤ ꯃꯁꯤ ꯃꯩꯗ ꯀꯠꯄ ꯑꯗꯨ ꯀꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯐ꯭ꯂꯦꯛꯁꯦ ꯑꯩꯈꯣꯏꯅ ꯐ꯭ꯂꯦꯛꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤ ꯀꯧꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯁꯨ ꯂꯥꯏꯒꯤ ꯐ꯭ꯂꯦꯛꯁꯦ ꯀꯠꯂꯤꯗꯅ ꯇꯦꯝꯄꯜ ꯈꯨꯗꯤꯡꯃꯛꯇ ꯊꯥꯀꯟꯗꯤ ꯅꯠꯇꯦ ꯁꯠꯇ꯭ꯔ ꯁꯇ꯭ꯔ ꯍꯥꯏ ꯅꯠꯇꯦ ꯑꯩ ꯄꯣꯠꯁꯛꯇꯨ ꯇꯥꯛꯂꯛꯀꯦꯀꯣ ꯑꯩꯅ ꯃꯃꯤꯡꯗꯣ ꯁꯇ꯭ꯔ ꯍꯥꯏꯁꯤꯅ ꯀꯔꯤꯕꯨ ꯀꯧꯒꯦꯕꯨ ꯃꯊꯣꯟ ꯀꯩꯅꯣ ꯑꯗꯣ ꯇꯧꯔꯒ ꯃꯊꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯣꯏꯅ ꯑꯇꯩꯒꯤ ꯃꯐꯝꯗ ꯃꯣꯏꯅ ꯐ꯭ꯂꯦꯛ ꯑꯩꯅ ꯂꯩꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯥꯏꯒꯤ ꯐ꯭ꯂꯦꯛꯁꯦ ꯄ꯭ꯔꯦꯌꯔ ꯐ꯭ꯂꯦꯛꯁꯦ ꯁꯠꯇ꯭ꯔ ꯑꯩꯅ ꯀꯩꯅꯣ ꯇꯧꯋꯤꯅ ꯄꯥꯏꯔꯀꯥꯟꯗ ꯇꯧꯕꯗꯨꯅ ꯑꯇꯩ ꯑꯇꯩ ꯂꯝꯗꯗꯤ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯔꯥꯎꯟ ꯇꯧꯔꯒ ꯇꯧꯕꯁꯦ ꯁꯤ ꯁꯠꯇ꯭ꯔꯁꯦ ꯀꯩꯅꯣ ꯊꯥꯏꯂꯦꯟꯗꯁꯨ ꯃꯣꯏꯒꯤ ꯕꯨꯙꯤꯁꯀꯤ ꯃꯐꯝꯗ ꯁꯠꯇ꯭ꯔꯁꯦ ꯃꯣꯏꯁꯨ ꯌꯥꯝ ꯇꯧꯋꯦꯕ ꯃꯣꯏꯒꯤꯗꯤ ꯁꯅꯥꯅꯒ ꯁꯥꯕ ꯁꯠꯇ꯭ꯔ ꯂꯩꯍꯧꯋꯦꯕ ꯑꯗꯣ ꯁꯠꯇ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯄ꯭ꯔꯦꯌꯔ ꯐ꯭ꯂꯦꯛꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯦꯝꯄꯜ ꯈꯨꯗꯤꯡꯒꯤ ꯆꯠꯄꯗ ꯕꯦꯝꯕꯨ ꯄꯣꯜꯁꯦ ꯁꯤꯗꯩꯁꯦ ꯌꯨꯡꯉꯤꯗꯅꯀꯣ ꯑꯗꯣ ꯃꯁꯤ ꯌꯨꯡꯉꯦ ꯑꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯂꯥꯟꯅ ꯍꯥꯏꯕꯗꯨ ꯀꯔꯤ
ꯁꯇ꯭ꯔ ꯅꯠꯇꯕ ꯑꯃꯗꯨ ꯑꯗꯨꯅ ꯂꯥꯏꯒꯤ ꯃꯊꯛꯇ ꯈꯟꯕꯗꯨꯅꯦꯕ ꯊꯥꯈꯟꯁꯦ ꯊꯥꯀꯟ ꯍꯥꯏꯕ ꯑꯗꯨꯅ ꯑꯥ ꯎꯝ ꯑꯗꯨꯅ ꯁꯇ꯭ꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯅ ꯃꯅꯤꯄꯨꯔꯤꯒꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯅ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯃꯊꯛ ꯇꯦꯝꯄꯜꯗꯨꯒꯤ ꯃꯊꯛꯇ ꯀꯠꯄ ꯐ꯭ꯂꯦꯛꯇꯣ ꯑꯣ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯤ ꯀꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯦꯛꯁꯤ ꯇꯦꯝꯄꯜꯒꯤ ꯃꯊꯛꯇ ꯅꯠꯇ꯭ꯔꯒꯅꯅꯦ ꯆꯪꯐꯝꯒꯤ ꯃꯦꯟ ꯒꯦꯠꯇ ꯑꯗꯨꯃꯥꯏꯅ ꯀꯠꯄ ꯑꯗꯨꯏꯗꯤ ꯐ꯭ꯂꯦꯛꯁꯤꯅ ꯅꯨꯡꯁꯤꯠꯇ ꯃꯥ ꯋꯦꯚ ꯇꯧꯔꯒꯗꯤ ꯃꯤꯑꯣꯏꯕ ꯀꯠꯆꯔꯤꯕ ꯃꯤꯑꯣꯏꯕꯗꯨꯒꯤ ꯃꯥꯅ ꯄꯥꯞ ꯇꯧꯖꯔꯤꯗꯣ ꯃꯥꯁꯦ ꯉꯥꯛꯄꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯇꯦꯝꯄꯜꯗꯁꯨ ꯑꯗꯨꯝ ꯁꯇ꯭ꯔ ꯀꯠꯂꯣ ꯀꯥꯏꯅ ꯀꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯝ ꯇꯥꯏꯀꯣ ꯏꯃꯥ ꯇꯥꯏ ꯁꯇ꯭ꯔ ꯀꯠꯂꯤꯝꯅꯤ ꯁꯇ꯭ꯔꯁꯦ ꯃꯊꯣꯟ ꯀꯌꯥ ꯀꯠꯀꯅꯤ 3 ꯀꯠꯀꯗ꯭ꯔꯥ ꯈ꯭ꯋꯥꯏ ꯑꯄꯤꯛꯄꯗꯒꯤ ꯍꯧꯒꯗꯧꯅꯤ ꯑꯗꯨ ꯆꯪ ꯇꯥꯒꯗꯕ 3 5 8 9 10 9 11 ꯁꯨꯃꯥꯏꯅ ꯀꯠꯅꯩꯌꯦꯕ ꯑꯗꯨ 13 ꯀꯥꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯈ꯭ꯔꯕꯅꯤꯅ 3ꯅꯦ 5ꯅꯦ 8ꯅꯦ ꯑꯍꯨꯝꯁꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯒꯣꯕꯤꯟꯗ ꯆꯠꯄꯗꯁꯨ ꯒꯣꯕꯤꯟꯗꯗꯁꯨ ꯑꯩꯅ ꯃꯁꯤ ꯁꯇ꯭ꯔ ꯀꯠꯄꯁꯨ ꯎꯏꯌꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤꯗꯗꯤ ꯐ꯭ꯂꯦꯛ ꯄ꯭ꯔꯦꯌꯔ ꯐ꯭ꯂꯦꯛ ꯍꯥꯏꯔꯒ ꯁꯇ꯭ꯔꯁꯤꯅꯦꯅ ꯑꯩꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯈꯪ ꯑꯍꯩꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯌꯦꯡ ꯃꯊꯪ ꯇꯥꯟꯅꯔꯛꯄꯗ ꯍꯪꯁꯤ ꯑꯗꯒꯤ ꯃꯈꯥ ꯇꯥꯕꯗ ꯁꯨꯃꯇꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯃꯇꯝ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯇ꯭ꯌ ꯌꯨꯒꯗꯅꯦ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯦ ꯅꯤꯡꯊꯧꯁꯤꯒꯤ ꯃꯃꯤꯡꯁꯦ ꯁꯨꯃꯇꯤ ꯀꯧꯋꯦ ꯍꯥꯏ ꯑꯗꯣ ꯃꯥꯁꯦ ꯂꯨꯅꯔ ꯗꯥꯏꯅꯦꯁꯇꯤ ꯍꯥꯏꯕꯗꯤ ꯊꯥꯒꯤ ꯗꯥꯏꯅꯦꯁꯇꯤꯗ ꯃꯥꯁꯦ ꯄꯣꯛꯄ ꯑꯗꯨꯒ ꯅꯤꯡꯊꯧꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯦ ꯃꯥꯁꯦ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯆꯨꯝꯕ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯁꯤ ꯉꯁꯥꯏꯒꯤ ꯋꯥꯔꯜꯒꯤ 7 ꯔꯤꯖꯟꯁꯦ ꯃꯥꯅ ꯔꯨꯜ ꯇꯧꯋꯦꯕ ꯑꯗꯨꯒ ꯁꯨꯃꯇꯤꯁꯦ ꯃꯆꯤꯟ ꯁꯨꯡꯊꯤ ꯊꯤꯗꯕ ꯑꯗꯨꯒ ꯃꯥꯁꯦ ꯃꯤ ꯂꯥꯛꯄ ꯈꯣꯠꯄꯁꯦ ꯃꯥꯅ ꯌꯥꯝꯅ ꯒꯦꯁ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯍꯣꯁꯄꯤꯇꯦꯕꯜ ꯑꯣꯏꯕ ꯑꯗꯒꯤ ꯃꯤ ꯃꯥꯒꯤꯗ ꯆꯪꯖꯔꯛꯄꯁꯦ ꯃꯥꯅꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯇꯧꯔꯒ ꯀꯅꯥꯝ ꯐꯥꯎꯗ ꯃꯥꯅ ꯇꯥꯟꯊꯣꯛꯇꯕ ꯍꯨꯏꯐꯥꯎ ꯇꯥꯟꯊꯣꯛꯇꯦ ꯍꯥꯏ ꯃꯥꯒꯤꯗ ꯆꯪꯖꯔꯛꯄꯁꯦ ꯑꯗꯒꯤꯗꯤ ꯁꯨꯃꯇꯤꯁꯤ ꯃꯥꯁꯤ ꯌꯥꯝꯅ ꯕꯤꯁꯅꯨ ꯅꯤꯡꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯒ ꯁꯨꯃꯇꯤꯁꯤꯒꯤ ꯅꯨꯄꯤ ꯃꯥꯏ ꯂꯣꯏꯅꯕꯤꯁꯤꯒꯤ ꯃꯃꯤꯡꯁꯤꯅ ꯁꯇ꯭ꯌꯃꯇꯤ ꯀꯧꯋꯦ ꯑꯗꯨꯒ ꯅꯤꯡꯊꯧꯁꯤꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤ ꯖꯇꯤꯁ ꯃꯥꯔꯥ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯖꯇꯤꯁ ꯃꯥꯔꯥꯁꯤ ꯃꯥꯒꯤ ꯈꯪꯅꯔꯤꯁꯦ ꯀꯔꯤꯅꯣꯒ ꯖꯇꯤꯁ ꯃꯥꯔꯥꯁꯦ ꯃꯥꯒꯤ ꯀꯩꯅꯣꯅꯦꯕ ꯁꯤद्धꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩꯅ ꯈꯟꯖꯩ ꯃꯁꯤ ꯀꯩꯅꯣꯒ ꯃꯣꯏꯅꯅꯦ ꯃꯣꯏꯒꯤ ꯃꯄꯣꯛ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯄꯣꯛꯂꯤꯕ ꯃꯄꯣꯛꯁꯤꯒꯤ ꯃꯃꯥꯡꯗ ꯄꯣꯛꯈꯤꯕ ꯃꯄꯣꯛꯀꯤ ꯏꯟꯁꯤꯗꯦꯟꯁꯦ ꯃꯣꯏꯅꯅꯦ ꯅꯤꯡꯁꯤꯡꯕ ꯉꯝꯃꯦꯕ ꯖꯇꯤꯁ ꯃꯥꯔꯥ ꯍꯥꯏꯁꯦ ꯑꯗꯩꯗꯤ ꯁꯨꯃꯇꯤꯁꯤꯒ ꯁꯇ꯭ꯌꯃꯇꯤꯁꯤꯒ ꯃꯣꯏꯁꯤꯅꯅꯦ ꯂꯥꯏꯔꯕꯁꯤꯡꯁꯦ ꯄꯤꯖꯕ ꯑꯗꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯕ꯭ꯔꯇ ꯗ꯭ꯋꯥꯖꯥꯔꯣꯍꯥꯅꯥ ꯕ꯭ꯔꯇꯒꯁꯦ ꯃꯣꯏꯅ ꯀꯠꯄ ꯑꯗꯒꯤ ꯁꯇ꯭ꯌꯃꯇꯤꯁꯤꯅ ꯕꯤꯁꯅꯨꯒꯤ ꯇꯦꯝꯄꯜꯗꯒ ꯖꯒꯣꯏ ꯀꯠꯄ ꯁꯨꯃꯥꯏꯅ ꯃꯣꯏꯁꯦ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯗꯩꯗꯤ ꯃꯇꯝꯗꯨꯗ ꯚꯤꯚꯥꯟ ꯗꯥꯀꯥ ꯀꯧꯕ ꯃꯨꯅꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯃꯨꯅꯤꯁꯤꯒ ꯃꯥꯒꯤ ꯗꯤꯁꯥꯏꯄꯜꯁꯤꯡꯁꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧꯁꯤꯒ ꯃꯣꯏꯁꯦ ꯍꯣꯂꯤ ꯌꯥꯝ ꯁꯦꯡꯉꯕ ꯀꯄꯜ ꯂꯩꯅ ꯍꯥꯏꯔꯦꯀꯣ ꯃꯣꯏꯅ ꯌꯥꯝ ꯁꯦꯡꯉꯕ ꯅꯤꯡꯊꯧꯁꯤꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯒ ꯃꯣꯏꯁꯦ ꯎꯅꯕ ꯂꯥꯛꯑꯦ
ꯑꯗꯩꯗꯤ ꯅꯤꯡꯊꯧꯁꯤꯒ ꯃꯍꯥꯔꯥꯅꯤꯁꯤꯒꯅ ꯌꯥꯝꯅ ꯃꯣꯏꯁꯦ ꯎꯕꯗ ꯍꯔꯥꯎꯔꯀꯥꯟꯗ ꯃꯣꯏꯁꯦ ꯋꯦꯜꯀꯝ ꯇꯧꯔꯦ ꯃꯨꯅꯤꯒ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗꯨꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯁ ꯑꯩꯈꯣꯏꯒꯤꯁꯤꯗ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯖꯧꯒꯦ ꯀꯥꯏꯅ ꯃꯣꯏꯁꯤꯅ ꯍꯪꯉꯦ ꯑꯗꯩ ꯃꯨꯅꯤ ꯕꯤꯕꯥꯡ ꯗꯀꯥꯁꯤꯅ ꯃꯣꯏꯁꯦ ꯕꯣꯔ ꯄꯤꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥ ꯉꯥꯡꯕꯗꯁꯨ ꯌꯥꯝꯅ ꯐꯖꯅ ꯉꯥꯡꯕ ꯃꯤꯅꯤ ꯑꯗꯒꯤ ꯌꯥꯝꯅ ꯁꯦꯡꯕꯁꯨ ꯌꯥꯝꯅ ꯁꯦꯡꯉꯤ ꯑꯗꯒꯤ ꯌꯥꯝꯅ ꯃꯣꯗꯦꯁꯁꯨ ꯑꯣꯏ ꯃꯣꯗꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯎꯗ ꯑꯣꯏꯗꯕ ꯃꯣꯗꯦꯁ ꯑꯣꯏꯕꯁꯤ ꯀꯩ ꯍꯥꯏ ꯃꯈꯣꯏꯅ ꯅꯣꯂꯨꯛꯄ ꯅꯣꯂꯨꯛꯄ ꯑꯗꯨꯒ ꯃꯤꯅ ꯃꯤꯕꯨ ꯍꯟꯊꯅ ꯈꯟꯗꯕ ꯕꯦꯕꯥꯔ ꯇꯧꯕ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅ ꯇꯧꯕꯁꯦ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏ ꯌꯥꯝꯅ ꯅꯣꯂꯨꯛꯄ ꯃꯤꯅꯤ ꯅꯣꯂꯨꯛꯄ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯚꯔꯆ꯭ꯌꯨ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯔꯨꯠꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯣꯏꯁꯨ ꯎꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏꯅ ꯀꯩꯁꯨ ꯑꯩꯒꯤ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯣꯏꯁꯟ ꯑꯅꯤꯇꯪ ꯍꯪꯒꯦ ꯑꯗꯨ ꯀꯣꯏꯁꯟ ꯑꯅꯤꯁꯤ ꯑꯃꯨꯛꯇꯪ ꯈꯨꯝꯕꯤꯔꯛꯎ ꯍꯥꯏꯅ ꯃꯨꯅꯤꯁꯤꯅ ꯍꯥꯏ ꯑꯗꯒꯤ ꯃꯨꯅꯤꯁꯤꯅ ꯍꯪꯉꯛꯑꯦ ꯃꯈꯥꯗ ꯅꯣꯏꯅ ꯗ꯭ꯋꯥꯖꯥꯔꯣ ꯍꯥꯅꯥ ꯕ꯭ꯔꯇ ꯍꯥꯏꯔꯤꯕꯁꯤ ꯅꯣꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯁꯇ꯭ꯌꯃꯇꯤꯁꯤꯅ ꯕꯤꯁꯅꯨꯒꯤ ꯇꯦꯝꯄꯜꯗ ꯖꯒꯣꯏ ꯁꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯨꯅꯤꯁꯤꯅ ꯍꯪꯉꯦ ꯃꯨꯅꯤꯒꯤ ꯀꯣꯏꯁꯟꯅꯦꯕ ꯃꯨꯅꯤꯒ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯨꯅꯤꯒꯤ ꯗꯤꯁꯥꯏꯄꯜ ꯃꯌꯥꯝꯁꯦ ꯂꯥꯛꯏꯅꯦꯕ ꯃꯥꯏ ꯃꯌꯨꯝꯁꯤꯗ ꯑꯗ ꯃꯥꯏ ꯃꯌꯨꯝꯁꯤ ꯂꯥꯛꯄꯁꯤꯗ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯒꯦ ꯀꯩ ꯇꯧꯖꯧꯒꯦ ꯍꯪꯕꯁꯤꯗ ꯉꯁꯥꯏ ꯃꯨꯅꯤꯁꯤꯅ ꯃꯥꯁꯦ ꯊꯥꯒꯠꯂꯛꯑꯦꯗꯅ ꯅꯪꯗꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯆꯠꯄꯗ ꯅꯠꯇꯅ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩ ꯋꯥ ꯉꯥꯡꯕꯁꯨ ꯐꯖꯅ ꯌꯥꯝꯅ ꯔꯤꯐꯥꯏꯟ ꯑꯣꯏꯅ ꯉꯥꯡꯉꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯣꯂꯨꯛꯄ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯅꯪ ꯎꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤꯕꯨ ꯀꯔꯤ ꯇꯧꯔꯨꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯅꯤꯈꯛ ꯂꯩꯕꯁꯦ ꯁꯤꯝꯇꯗꯤ ꯈꯨꯝꯃꯛꯎ ꯍꯥꯏ ꯃꯣꯏꯗꯤ ꯇꯥꯔꯤꯕꯅꯤꯗꯅ ꯃꯣꯏꯁꯦ ꯀꯔꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯊꯤꯒꯠꯂꯛꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯑꯗꯒꯤ ꯙꯔꯃ ꯀꯥꯏꯗꯅ ꯆꯠꯄ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗꯒ ꯆꯣꯡꯊꯣꯔꯛꯑꯀꯥꯟꯗ ꯃꯣꯏꯁꯦ ꯌꯥꯝ ꯀꯔꯦꯖꯦꯁ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯁꯦ ꯃꯣꯏꯁꯦ ꯀꯔꯤ ꯆꯠꯂꯤ ꯃꯣꯏ ꯂꯥꯏ ꯅꯤꯡꯕ꯭ꯔꯥ ꯂꯥꯏ ꯅꯤꯡꯉꯒꯅ ꯀꯃꯥꯏꯅ ꯅꯤꯡꯉꯤ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯊꯤꯒꯠꯂꯛꯏꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯃꯨꯅꯤꯁꯤꯡꯁꯤꯁꯨ ꯑꯩꯅ ꯈꯟꯕꯗ ꯃꯣꯏꯁꯤꯁꯨ ꯊꯤꯒꯠꯂꯛꯏꯕꯖꯥꯠꯅꯤ ꯑꯗ ꯃꯣꯏꯅ ꯍꯪꯉꯤ ꯍꯧꯖꯤꯛꯀꯤ ꯗ꯭ꯋꯥꯖꯥ ꯔꯣꯍꯥꯅꯥ ꯕ꯭ꯔꯇꯁꯤ ꯀꯃꯥꯏꯅ ꯅꯣꯏꯅ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯁꯇ꯭ꯌꯃꯇꯤꯁꯤꯅ ꯕꯤꯁꯅꯨꯒꯤ ꯇꯦꯝꯄꯜꯗ ꯖꯒꯣꯏ ꯁꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯩ ꯁꯨꯃꯇꯤꯁꯤꯅ ꯍꯥꯏꯔꯛꯑꯦ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯨꯅꯤꯁꯤꯅ ꯈꯪꯅꯤꯡꯕꯗꯨꯗ ꯃꯥꯅ ꯑꯗꯨꯝ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯛꯑꯦꯕ ꯀꯩꯒꯤꯅꯣꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯄꯥꯈꯤꯕꯗ ꯍꯥꯏꯔꯦꯗꯅ ꯁꯨꯃꯇꯤꯁꯤꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯇ꯭ꯌꯃꯇꯤꯁꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯖꯇꯤꯁ ꯃꯥꯔꯥꯅꯦꯕ ꯃꯣꯏꯁꯦ ꯖꯇꯤꯁ ꯃꯥꯔꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯍꯥꯟꯕ ꯊꯥꯏꯅꯒꯤ ꯃꯄꯣꯛ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯒꯤ ꯃꯃꯥꯡꯗ ꯄꯣꯛꯈ꯭ꯔꯕ ꯃꯄꯣꯛꯁꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯗꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯅꯥꯅ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯈꯤꯕꯅꯣ ꯀꯔꯤꯅꯣ ꯀꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯗꯅ ꯑꯗꯨ ꯈꯪꯗꯕꯁꯤ ꯍꯣꯔꯣꯁꯀꯣꯞ ꯑꯗꯒꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯅꯗꯤ ꯈꯤꯇꯪ ꯃꯃꯤ ꯑꯗꯨꯝ ꯄꯤꯕ ꯉꯝꯃꯤ ꯍꯥꯏ ꯑꯁꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯅꯤꯡꯁꯤꯡꯕ ꯉꯝꯃꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯨꯃꯇꯤꯁꯤꯅ ꯍꯥꯏꯊꯔꯛꯑꯦ ꯃꯥꯒꯤ ꯃꯄꯣꯛ ꯑꯃꯗꯅꯦ ꯁꯨꯃꯇꯤꯒꯤ ꯁꯨꯃꯇꯤꯗꯤ ꯅꯤꯡꯊꯧꯁꯦ ꯃꯥꯁꯦ ꯁꯨꯗ꯭ꯔ ꯑꯃ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯁꯨꯗ꯭ꯔꯁꯤꯒꯤ ꯃꯃꯤꯡꯁꯦ ꯃꯠꯇꯨꯂꯤ ꯀꯧꯏ ꯑꯗꯨꯒ ꯃꯠꯇꯨꯂꯤꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯁꯨꯗ꯭ꯔ ꯑꯃ ꯑꯣꯏꯕ ꯑꯗꯒꯤ ꯃꯠꯇꯨꯂꯤꯁꯤꯅ ꯀꯔꯤ ꯇꯧꯒꯦꯗꯅꯦ ꯃꯥꯁꯤꯅꯅꯦ ꯃꯤꯁꯦ ꯍꯥꯝ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯃꯥꯁꯤꯅ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ
ꯂꯥꯏꯒꯤꯗ ꯀꯠꯀꯗꯕ ꯄꯣꯠ ꯑꯗꯨꯁꯨ ꯂꯥꯏꯒꯤꯗ ꯀꯠꯀꯗꯕ ꯄꯣꯠꯅꯦ ꯊꯝꯖꯕ ꯄꯣꯠꯁꯦ ꯍꯨꯔꯥꯟꯕ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯃꯥꯅ ꯐꯠꯇꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯑꯗꯣ ꯃꯥꯁꯦ ꯄꯥꯄꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯄꯥꯄꯤ ꯑꯣꯏꯔꯕꯅꯤꯅ ꯄꯥꯄꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯌꯥꯝꯅ ꯂꯥꯏꯔꯁꯨ ꯂꯥꯏꯔꯕ ꯃꯗꯨꯒꯤ ꯃꯄꯣꯛꯇꯨꯗ ꯑꯗꯨꯒ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯥꯡꯉꯦ ꯍꯥꯏ ꯑꯗꯩ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅꯁꯨ ꯃꯥꯁꯦ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯄꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯇꯨꯂꯤꯁꯦ ꯃꯥꯁꯦ ꯎꯃꯪꯗ ꯆꯠꯂꯀꯥꯟꯗꯅꯦ ꯃꯥꯁꯦ ꯎꯃꯪꯗ ꯆꯠꯂꯀꯥꯟꯗ ꯃꯥꯁꯦ ꯁꯖꯤꯒꯤꯅꯦ ꯃꯤꯠꯁꯦ ꯆꯥꯔꯀꯥꯟꯗ ꯃꯥꯁꯦ ꯍꯤꯡꯈꯤꯑꯕ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯃꯇꯨꯂꯤꯁꯦ ꯅꯣꯡꯃ ꯌꯥꯝꯅ ꯆꯥꯛ ꯂꯥꯝꯕ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯃꯇꯝ ꯑꯃꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯦꯡꯅꯩ ꯍꯥꯏ ꯃꯥꯁꯦ ꯄꯨꯈ꯭ꯔꯤꯁꯤ ꯊꯦꯡꯅꯔꯦ ꯊꯦꯡꯅꯕꯁꯤꯗ ꯄꯨꯈ꯭ꯔꯤꯁꯤꯒꯤꯅꯦ ꯃꯅꯥꯛꯇ ꯕꯤꯁꯅꯨꯒꯤ ꯇꯦꯝꯄꯜ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯅꯥꯛꯁꯤꯗ ꯁ꯭ꯋꯥꯟꯒꯤꯁ ꯍꯥꯏꯕꯗꯤ ꯀꯥꯡꯉꯥ ꯑꯗꯒꯤ ꯑꯉꯧꯕ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯏꯁꯤꯡꯁꯤꯗꯒ ꯁꯥꯟꯅꯔꯒꯅꯦ ꯂꯩꯔꯝꯕ ꯑꯗꯩꯗ ꯃꯇꯨꯂꯤꯁꯦ ꯃꯥꯁꯦ ꯆꯥꯛꯁꯦ ꯌꯥꯝ ꯂꯥꯝꯕꯗꯣ ꯃꯥꯒꯤ ꯑꯔꯥꯝꯕꯁꯦ ꯃꯗꯨꯗꯩꯗꯨꯗ ꯍꯧꯔꯝꯕ ꯊꯝꯕꯥꯜꯒꯤ ꯃꯈꯣꯛꯁꯦ ꯁꯤ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦꯅ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯈꯤꯑꯕ ꯃꯥꯒꯤ ꯑꯔꯥꯝꯕꯁꯦ ꯀꯣꯛꯈꯤꯑꯕ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯗ ꯒꯤ ꯏꯁꯤꯡꯗꯨꯒ ꯊꯛꯑꯀꯥꯟꯗꯨꯅ ꯃꯥꯏ ꯈꯧꯔꯥꯡꯕꯗꯨ ꯀꯣꯛꯈꯤꯑꯕ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯃꯗꯨꯒꯤ ꯇꯦꯝꯄꯜꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯁꯦ ꯂꯩꯕ ꯍꯧꯔꯦꯕ ꯂꯩꯔꯀꯥꯟꯗ ꯃꯥꯅ ꯇꯦꯝꯄꯜꯁꯦ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯃꯥꯏ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯀꯥꯟꯁꯤꯗ ꯃꯥꯁꯦ ꯇꯦꯝꯄꯜ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯥꯅ ꯍꯟꯇꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ ꯃꯥꯁꯦ ꯃꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯁꯦ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦꯕ ꯃꯗꯨꯗ ꯂꯩꯔꯀꯥꯟꯗ ꯆꯍꯤ 10ꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯀꯣꯀꯤꯂꯤꯅꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯅꯦ ꯍꯟꯇꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄ ꯑꯗꯣ ꯀꯣꯀꯤꯂꯤꯅꯤꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯂꯦꯇꯤꯚꯁꯤꯡꯅ ꯂꯣꯏꯅ ꯊꯥꯗꯣꯛꯑꯀꯥꯟꯗ ꯃꯥꯁꯦ ꯎꯃꯪꯁꯤꯗ ꯂꯥꯛꯄ ꯃꯥꯁꯦ ꯃꯥꯏ ꯃꯃꯥꯟꯅꯕꯤꯒ ꯃꯥꯏ ꯔꯤꯂꯦꯇꯤꯚꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯃꯥꯁꯦ ꯎꯃꯪꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯗꯅ ꯑꯗꯒꯤ ꯏꯁꯤꯡ ꯈꯧꯔꯥꯡꯗꯅ ꯂꯩꯕ ꯀꯥꯟꯁꯤꯗ ꯃꯇꯨꯂꯤꯁꯦ ꯎꯅꯔꯦꯕ ꯃꯇꯨꯂꯤꯁꯤꯅ ꯉꯁꯥꯏꯒꯤ ꯍꯩ ꯑꯗꯒꯤ ꯃꯤꯠ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯃꯉꯣꯟꯗ ꯄꯤꯔꯦꯕ ꯑꯗꯒꯤ ꯃꯥꯅ ꯀꯣꯀꯤꯂꯤꯅꯤꯁꯦ ꯕꯤꯟꯗꯤꯌꯥꯁ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯗꯝꯕꯤꯀꯥ ꯍꯥꯏꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯒ ꯀꯣꯀꯤꯂꯤꯅꯤꯁꯦ ꯍꯦꯛꯇ ꯐꯠꯇꯕ ꯊꯕꯛꯁꯦ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯃꯥꯅ ꯇꯧꯔꯒ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯃꯥꯏ ꯔꯤꯂꯦꯇꯤꯚꯅ ꯃꯥꯁꯦ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯀꯥꯟꯗ ꯃꯥꯁꯦ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯃꯇꯨꯂꯤꯅꯤꯅ ꯃꯥꯁꯦ ꯂꯨꯍꯣꯡꯉꯦ ꯀꯣꯀꯤꯂꯤꯅꯤꯁꯦ ꯃꯇꯨꯂꯤꯁꯤꯅꯅꯦ ꯀꯣꯀꯤꯂꯤꯅꯤꯁꯦ ꯂꯨꯍꯣꯡꯉꯦ ꯑꯗꯒꯤꯗꯤ ꯂꯨꯍꯣꯡꯉꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯃꯗꯨꯗ ꯂꯩꯔꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯌꯨꯒ ꯊꯛꯇꯅ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯃꯣꯏꯅ ꯑꯗꯨꯀꯥꯟꯗꯨꯗ ꯌꯨ ꯊꯛꯄꯁꯤꯗꯅꯦ ꯋꯥꯏꯟ ꯊꯛꯄꯁꯤꯗ ꯈꯤꯇꯪ ꯉꯥꯎꯈꯠꯂꯛꯄꯗꯨꯗ ꯃꯣꯏꯁꯨ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯑꯦ ꯖꯒꯣꯏ ꯁꯥꯕꯁꯤꯗ ꯃꯣꯏꯁꯤꯅꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯧꯖꯤꯛꯀꯤ ꯇꯦꯝꯄꯜꯁꯤꯗ ꯖꯒꯣꯏꯁꯦ ꯁꯥꯔꯦꯕ ꯑꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯒꯤꯅꯦ ꯖꯒꯣꯏ ꯁꯥꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯣꯏꯁꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯖꯒꯣꯏ ꯁꯥꯔꯤꯉꯩꯁꯤꯗ
ꯑꯗꯒꯤ ꯖꯒꯣꯏ ꯁꯥꯔꯤꯉꯩꯁꯤꯗ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯌꯥꯝꯃꯥꯒꯤ ꯃꯅꯥꯏ ꯃꯌꯥꯝꯁꯦ ꯂꯥꯛꯑꯦ ꯀꯣ ꯃꯇꯨꯂꯤꯒ ꯀꯣꯀꯤꯂꯤꯅꯤꯁꯦ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯍꯦꯜ ꯅꯔꯀꯥꯁꯤꯗ ꯄꯨꯔꯦꯕꯀꯣ ꯑꯗꯨꯕꯨ ꯕꯤꯁꯅꯨꯁꯤꯅꯅꯦ ꯃꯣꯏꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯎꯕꯁꯤꯗ ꯄꯦꯟꯈ꯭ꯔꯦꯕ ꯕꯤꯁꯅꯨꯒꯤ ꯃꯅꯥꯏꯁꯦ ꯂꯥꯛꯑꯀꯥꯟꯁꯤꯗ ꯃꯇꯨꯂꯤꯒ ꯀꯣꯀꯤꯂꯤꯅꯤꯁꯦ ꯂꯧꯕ ꯌꯥꯔꯣꯏ ꯅꯔꯀꯗ ꯄꯨꯕ ꯌꯥꯔꯣꯏꯅ ꯕꯤꯁꯅꯨꯒꯤ ꯃꯅꯥꯏꯁꯦ ꯂꯥꯛꯑꯒ ꯍꯥꯏꯔꯦꯕ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯃꯣꯏꯅ ꯕꯤꯁꯅꯨꯁꯦ ꯅꯨꯡꯁꯤꯔꯦꯕ ꯃꯣꯏ ꯈꯜꯂꯕꯅꯤꯅꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯥꯞꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯉꯥꯛꯄꯤꯈꯤꯑꯕ ꯑꯗꯨꯅ ꯉꯥꯛꯄꯤꯕꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯃꯃꯥꯡꯒꯤ ꯍꯧꯅ ꯑꯗꯩ ꯀꯣꯛꯄꯤꯕ ꯍꯥꯏꯔꯣ ꯀꯣꯀꯤꯂꯤꯅꯤꯁꯤꯅ ꯃꯥꯒꯤ ꯖꯒꯣꯏꯁꯤꯅ ꯕꯤꯁꯅꯨꯁꯤ ꯄꯦꯟꯈ꯭ꯔꯦꯕ ꯑꯗꯒꯤ ꯃꯇꯨꯂꯤꯁꯤꯅ ꯃꯗꯩꯗꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯇꯦꯝꯄꯜꯁꯤꯒꯤ ꯃꯊꯛꯇꯅꯦ ꯐ꯭ꯂꯦꯛꯇꯣ ꯀꯠꯆꯔꯦ ꯀꯠꯄꯗꯒꯤꯗꯤ ꯃꯥꯅ ꯇꯦꯝꯄꯜꯗꯨꯁꯨ ꯔꯤꯄꯦꯌꯔꯒ ꯇꯧꯗꯅ ꯐꯖꯅ ꯊꯝꯃꯦ ꯑꯗꯒꯤ ꯃꯗꯨꯗꯣ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯉꯁꯥꯏꯒꯤ ꯗ꯭ꯋꯥꯖꯥꯔꯣꯍꯥꯅꯥ ꯕ꯭ꯔꯠꯇ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯒꯤ ꯑꯗꯨꯅꯦꯕ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯑꯗꯨ ꯇꯧꯕꯗꯨꯅ ꯃꯣꯏꯅ ꯁꯨꯗ꯭ꯔ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯑꯇꯩ ꯄꯥꯞ ꯇꯧꯔꯨꯔꯒꯁꯨ ꯃꯉꯣꯟꯗ ꯉꯥꯛꯄꯤꯕꯒꯤ ꯑꯗꯨꯃ ꯇꯧꯔꯛꯏꯗꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯕꯤꯁꯅꯨꯒꯤ ꯉꯁꯥꯏꯒꯤ ꯃꯅꯥꯏꯁꯤꯒ ꯌꯥꯃꯥꯒꯤ ꯃꯅꯥꯏꯁꯤ ꯈꯠꯂꯛꯑꯦꯗꯅ ꯑꯃꯅ ꯑꯩ ꯅꯣꯔꯣꯛꯇ ꯄꯨꯔꯅꯤ ꯑꯃꯅ ꯁꯔꯒꯗ ꯄꯨꯔꯗꯧꯕꯅꯤꯅ ꯀꯩꯒꯤꯅꯣꯒ ꯃꯥꯒꯤ ꯂꯥꯏꯁꯤꯡꯗꯨꯅ ꯃꯣꯏꯗꯤ ꯄꯥꯞ ꯆꯦꯜꯂꯝꯅꯤꯅ ꯀꯩꯅꯣ ꯌꯥꯝꯃꯥꯅ ꯑꯩ ꯃꯅꯥꯛꯇ ꯂꯥꯛꯑꯗꯧꯕꯅꯤ ꯑꯩꯅ ꯃꯣꯏꯁꯦ ꯅꯣꯔꯣꯛꯇ ꯄꯨꯗꯧꯕꯅꯦꯅ ꯑꯗꯩ ꯕꯤꯁꯅꯨꯅ ꯃꯣꯏꯗꯤ ꯖꯒꯣꯏꯒꯤ ꯃꯥ ꯀꯠꯈꯤꯕ ꯑꯗꯒꯤ ꯃꯣꯏꯗꯤ ꯀꯠꯂꯦꯒ ꯈꯪꯄꯣꯠꯇꯦꯗ ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯀꯩꯅꯣꯝꯃ ꯑꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯇꯧꯔꯨꯕꯁꯤꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯃꯍꯩ ꯂꯩ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯗ ꯑꯗꯨꯝ ꯑꯇꯩ ꯑꯇꯩꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨم ꯇꯥꯈ꯭ꯔꯦꯀꯣ ꯑꯗꯩ ꯃꯣꯏ ꯈꯠꯅꯔꯕ ꯃꯇꯨꯡꯗꯩꯗꯤ ꯃꯣꯏꯁꯦ ꯕꯤꯁꯅꯨꯒꯤ ꯃꯅꯥꯏꯁꯤꯡꯁꯤꯅꯅꯦ ꯃꯇꯨꯂꯤꯒ ꯀꯣꯀꯤꯂꯤꯅꯤꯁꯦ ꯕꯤꯁꯅꯨ ꯂꯣꯀꯥꯗ ꯄꯨꯔꯦ ꯕꯤꯁꯅꯨꯒꯤ ꯃꯅꯥꯛꯇ ꯑꯗꯒꯤ ꯃꯣꯏꯁꯦ ꯑꯗꯨꯗꯩꯗꯨꯗꯅꯦ ꯆꯍꯤ 1000ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯃꯥꯒꯤ ꯅꯦꯛꯁ ꯔꯤꯏꯟꯀꯥꯔꯅꯦꯁꯟꯁꯦ ꯁꯤ ꯁꯨꯃꯇꯤꯒ ꯁꯇ꯭ꯌꯃꯇꯤꯒ ꯑꯣꯏꯅ ꯄꯣꯛꯄꯅꯦꯕ ꯑꯗꯨꯗ ꯄꯣꯛꯄꯗꯨꯗ ꯃꯣꯏꯅ ꯖꯇꯤꯁꯃꯥꯔꯥ ꯑꯣꯏꯅ ꯄꯣꯛꯂꯛꯑꯕꯅꯤꯅ ꯃꯣꯏꯅ ꯍꯥꯟꯅ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗꯨꯅ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯕ꯭ꯔꯠꯇ ꯑꯗꯨ ꯇꯧꯔꯒ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯇꯦꯝꯄꯜꯗꯨꯗ ꯉꯁꯥꯏꯒꯤ ꯐ꯭ꯂꯦꯛꯇꯨ ꯀꯠꯇꯅ ꯑꯗꯒꯤ ꯕꯤꯁꯅꯨꯒꯤ ꯇꯦꯝꯄꯜꯗ ꯖꯒꯣꯏ ꯁꯥꯗꯅꯒ ꯇꯧꯔꯤꯁꯦ ꯁꯤꯁꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯖꯒꯣꯏ ꯁꯥꯕꯁꯦ ꯑꯗꯨꯝ ꯎꯗ꯭ꯔꯥ ꯎꯕ ꯍꯥꯏꯁꯦ ꯖꯒꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯔꯥꯁ ꯂꯤꯂꯥ ꯑꯗꯨꯗꯨ ꯅꯠꯇꯕ ꯏꯃꯥ ꯑꯩꯈꯣꯏꯅꯅꯦ ꯑꯩꯈꯣꯏ ꯑꯕꯣꯛꯈꯣꯏꯁꯨꯅꯦ ꯑꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤꯗ ꯃꯥꯅ ꯈꯨꯊꯦꯛ ꯑꯃꯒ ꯇꯧꯔꯒ ꯖꯣꯏ ꯈꯥꯏ ꯇꯧꯔꯒ ꯇꯧꯋꯤꯗꯨꯗꯤ ꯑꯩꯗꯤ ꯑꯇꯩ ꯋꯥꯔꯤꯗꯨꯗꯤ ꯈꯪꯗꯕ ꯑꯗꯨꯅ ꯃꯁꯤꯗ ꯂꯩꯔꯝꯃꯦ ꯑꯗꯨꯅꯤ ꯃꯔꯝꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯥꯏꯒ ꯃꯤꯒ ꯁꯝꯅꯉꯩꯗꯒꯤ ꯊꯣꯛꯅꯔꯛꯑꯀꯥꯟꯗ ꯃꯤꯑꯣꯏꯕꯁꯤꯅ ꯑꯃꯨꯛ ꯃꯌꯥꯁꯤꯗ ꯇꯥꯎꯋꯦꯕ ꯃꯌꯥ ꯍꯥꯏꯗꯤ ꯁꯨꯃꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯦ ꯁꯤꯗꯒꯤꯅꯦ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯅꯗꯕ ꯑꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯕ ꯀꯥꯏ ꯂꯥꯛꯏꯅꯦꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯀꯥꯏꯅ ꯑꯗꯨꯅꯤ ꯑꯗꯒꯤꯗꯤ ꯕ꯭ꯔꯠꯇ ꯑꯇꯩꯒꯤ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯩ ꯕ꯭ꯔꯠꯇ ꯑꯃꯅ ꯍꯔꯤ ꯄꯟꯆꯀ ꯀꯧꯕ ꯑꯃ ꯂꯩꯔꯦ ꯃꯁꯤꯁꯤꯅ ꯗ꯭ꯋꯥꯗꯁꯤ ꯇꯤꯊꯤ ꯁꯨꯛꯂ ꯄꯛꯁ ꯑꯗꯨꯒ ꯃꯒꯁꯤꯔꯥ
ꯒꯤ ꯃꯟꯇ ꯑꯩ ꯃꯁꯤꯁꯦ ꯑꯗꯨꯝ ꯀꯣꯟꯅ ꯑꯃꯨꯛ ꯑꯩ ꯊꯤꯒꯠꯆꯔꯛꯀꯦ ꯃꯁꯤ ꯅꯛꯁꯇ꯭ꯔꯒꯤ ꯃꯃꯤꯡꯅꯦ ꯃꯒꯁꯤꯔꯥ ꯍꯥꯏꯁꯤꯁꯨ ꯕꯤꯁꯅꯨꯒꯤ ꯏꯃꯦꯖꯁꯦ ꯏꯔꯨꯖꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯙꯨꯞ ꯀꯠꯂꯕ ꯃꯇꯨꯡꯗ ꯂꯩ ꯀꯠꯂꯣ ꯂꯩ ꯀꯠꯂꯕ ꯃꯇꯨꯡꯗ ꯀ꯭ꯋꯥ ꯀꯠꯂꯣ ꯀꯠꯅꯅꯕ ꯃꯆꯥꯛꯅꯤꯀꯣ ꯑꯗꯒꯤꯗꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤꯁꯦ ꯊꯪꯅ ꯊꯪꯅꯅ ꯅꯨꯃꯤꯠ ꯃꯔꯤꯅꯤꯁꯦ ꯑꯩꯈꯣꯏꯅ ꯕꯤꯁꯅꯨꯁꯤ ꯅꯤꯡꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯑꯃꯨꯛ 38ꯅꯤ ꯁꯨꯕ ꯂꯨꯅꯔꯒꯤ ꯐꯣꯔꯠꯅꯥꯏꯠꯇꯒꯤꯅ ꯐꯨꯜ ꯃꯨꯟ ꯐꯥꯎ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯍꯃꯅꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤꯒꯤ ꯕ꯭ꯔꯠ ꯑꯁꯤꯁꯨ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯄꯧꯁꯥ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯧꯁꯥꯁꯤꯗ ꯍꯧꯔꯒ ꯀꯥꯔꯇꯤꯀꯦꯁꯤꯗ ꯑꯦꯟ ꯇꯧꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯕꯁꯤ ꯄꯨꯅ꯭ꯌ ꯐꯪꯏ ꯑꯣꯕꯖꯔꯕ ꯁꯤꯒꯨꯝꯕ ꯕ꯭ꯔꯠꯇ ꯇꯧꯕꯁꯤ ꯄꯨꯅ꯭ꯌ ꯐꯪꯏ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯅ ꯁꯟ ꯗꯣꯅꯦꯠ ꯇꯧꯕꯗꯒꯤ ꯍꯦꯟꯅ ꯄꯨꯅ꯭ꯌ ꯐꯪꯏ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯂꯥꯏꯒꯤ ꯃꯔꯝꯗ ꯆꯪꯉꯨꯗꯕꯒꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯇꯦꯝꯄꯜꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯪꯉꯨꯕꯗ ꯂꯥꯏꯒꯤ ꯏꯔꯨꯖꯕꯁꯦ ꯑꯗꯨꯝ ꯎꯏꯗꯅ ꯑꯩꯈꯣꯏꯅ ꯁꯤꯅꯦꯕ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯗꯣ ꯃꯣꯏ ꯁꯥꯎꯠꯀꯤ ꯅꯨꯄꯤꯁꯤꯡꯗꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯃꯣꯏꯒꯤ ꯃꯌꯨꯝꯁꯤꯗ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯁꯤꯒꯤ ꯏꯔꯨꯖꯕ ꯈꯣꯠꯄ ꯑꯗꯒꯤ ꯇꯧꯕꯁꯦ ꯃꯣꯏꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯙꯨꯞ ꯊꯥꯕ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯇꯧꯏ ꯂꯩ ꯀꯠꯄ ꯇꯧꯏꯀꯣ ꯑꯗꯩ ꯀ꯭ꯋꯥ ꯀꯠꯄ ꯑꯗꯨ ꯇꯧꯔꯦ ꯑꯗꯒꯤ ꯕ꯭ꯔꯠꯇ ꯍꯥꯏꯕꯗꯤ ꯆꯥꯗ ꯊꯛꯇꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝꯒꯤ ꯋꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤꯗ ꯆꯪꯕ ꯃꯤꯅꯗꯤ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏ ꯈꯪꯗꯕꯅ ꯍꯧꯖꯤꯛ ꯈꯪꯗꯕꯒꯤ ꯊꯤꯒꯠꯆꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯃꯣꯏꯅ ꯃꯁꯤꯒꯤ ꯕ꯭ꯔꯠꯇꯁꯤꯃꯁꯨ ꯁꯨꯛꯂ ꯄꯛꯁꯥ ꯑꯗꯒꯤ ꯑꯁꯥꯗ ꯁ꯭ꯔꯥꯕꯅ ꯚꯥꯗ꯭ꯔꯥ ꯑꯁꯤꯅ ꯑꯗꯨꯗꯨ ꯃꯇꯝꯁꯦ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤ ꯚꯗ꯭ꯔꯥꯁꯤꯂꯥ ꯍꯥꯏꯔꯤꯕꯁꯤꯅ ꯚꯗ꯭ꯔꯥꯁꯤꯂꯥꯁꯤꯒꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯀꯦ ꯏꯃꯥꯏ ꯃꯨꯅꯤ ꯒꯂꯥꯕꯥ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯤ ꯃꯨꯅꯤ ꯒꯂꯥꯕꯥꯁꯦ ꯅꯔꯃꯗꯥ ꯔꯤꯚꯔ ꯅꯔꯃꯗꯥ ꯇꯥꯞꯇꯤ ꯇꯨꯔꯦꯟ ꯅꯔꯃꯗꯥ ꯇꯨꯔꯦꯟꯁꯤꯒꯤꯅꯦ ꯇꯣꯔꯕꯥꯟꯗꯅꯦ ꯃꯨꯅꯤ ꯒꯂꯥꯕꯥ ꯍꯥꯏꯁꯦ ꯂꯩꯔꯝꯃꯦꯕ ꯃꯨꯅꯤ ꯒꯂꯥꯕꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯚꯗ꯭ꯔꯁꯤꯂꯥ ꯀꯧꯋꯦ ꯑꯗꯨꯒ ꯚꯗ꯭ꯔꯁꯤꯂꯥꯁꯤꯁꯨ ꯖꯇꯤꯁꯃꯔꯥ ꯑꯣꯏꯌꯦꯕ ꯖꯇꯤꯁꯃꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯈꯪꯈ꯭ꯔꯦꯗꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯊꯥꯏꯅꯒꯤ ꯃꯄꯣꯛꯀꯤ ꯅꯤꯡꯁꯪꯕꯒꯤ ꯑꯩꯈꯣꯏ ꯃꯄꯣꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯣꯛꯏꯁꯤꯒꯤ ꯃꯃꯥꯡꯗ ꯄꯣꯛꯄꯒꯤ ꯃꯦꯃꯣꯔꯤꯁꯦ ꯂꯩꯕ ꯃꯣꯏꯗ ꯑꯗ ꯚꯗ꯭ꯔꯁꯤꯂꯥꯁꯦ ꯕꯤꯁꯅꯨ ꯅꯤꯡꯕ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅꯦ ꯕꯤꯁꯅꯨꯒꯤ ꯇꯦꯝꯄꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯕꯥꯛꯅ ꯁꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯔꯀꯥꯟꯗ ꯃꯥꯁꯦ ꯕꯤꯁꯅꯨꯁꯦ ꯅꯤꯡꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯒꯤ ꯃꯌꯥꯝꯁꯤꯗꯅꯦ ꯃꯥꯅꯅꯦ ꯑꯗꯨꯝꯅꯦ ꯕ꯭ꯔꯇ ꯇꯧ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯠꯇ ꯕ꯭ꯔꯇ ꯇꯧ ꯑꯦꯀꯥꯗꯁꯤꯁꯤ ꯂꯨꯅꯔ ꯐꯣꯔꯠꯅꯥꯏꯠꯀꯤ 18ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯦ ꯍꯥꯏ ꯑꯗꯣ ꯀꯦꯂꯦꯟꯗꯔꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯠꯁꯦ ꯀꯩꯅꯣ ꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯈꯪꯉꯦꯗꯅ ꯑꯗꯣ ꯃꯥꯅ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯋꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯩ ꯒꯂꯕꯥꯁꯤꯅ ꯃꯥꯁꯦ ꯍꯔꯥꯎꯔꯦ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝꯅ ꯂꯥꯏꯅꯤꯡꯕꯗꯨꯗ ꯑꯗꯨꯕꯨ ꯃꯥꯁꯤꯅ ꯈꯤꯇꯪꯗꯤ ꯉꯛꯄ ꯑꯗꯩꯗ ꯃꯥꯅ ꯚꯗ꯭ꯔꯁꯤꯂꯥꯁꯤꯗ ꯍꯥꯏꯔꯦ ꯃꯆꯥꯅꯨꯄꯥꯁꯤꯗ ꯑꯩꯁꯦ ꯌꯥꯝꯅꯗꯤ ꯍꯔꯥꯎꯋꯦ ꯌꯥꯝꯅꯁꯨ ꯑꯩꯁꯦ ꯐꯣꯔꯆꯨꯅꯦꯠ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯂꯥꯏꯅꯤꯡꯕ ꯑꯗꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯌꯥꯝ ꯐꯕ
ꯑꯗꯒꯤ ꯕꯤꯁꯅꯨꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯖꯕ ꯁꯤ ꯇꯧꯔꯦ ꯁꯤ ꯐꯪꯕꯁꯦ ꯑꯗꯨꯒ ꯕ꯭ꯔꯇꯒ ꯁꯤ ꯇꯧꯗꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯕ꯭ꯔꯇꯒꯤ ꯃꯔꯝꯗ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯁ ꯌꯥꯝ ꯄꯤꯛꯏꯉꯩꯗꯒꯤ ꯈꯪꯉꯛꯏꯁꯤ ꯀꯃꯥꯏꯅ ꯈꯪꯉꯛꯏꯅꯣꯅ ꯃꯥꯁꯤꯅ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯤꯗ ꯍꯪꯉꯦꯕ ꯑꯗꯒꯤꯗꯤ ꯚꯗ꯭ꯔꯁꯤꯂꯥꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯣ ꯁꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯨ ꯅꯤꯡꯁꯤꯡꯕ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨ ꯅꯤꯡꯁꯤꯡꯕꯒꯤꯅꯦ ꯑꯩꯗꯤ ꯖꯇꯤꯁꯃꯥꯔꯥꯅꯦ ꯑꯗꯨꯅ ꯌꯥꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗꯣ ꯑꯩ ꯅꯤꯡꯁꯤꯡꯉꯦꯅ ꯃꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯃꯨꯅꯤ ꯃꯄꯥ ꯒꯂꯕꯁꯤꯅ ꯍꯪꯉꯦ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯑꯍꯥꯟꯕ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯅꯪ ꯀꯔꯤ ꯑꯣꯏꯒꯦ ꯑꯗꯨꯒ ꯌꯥꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯅ ꯑꯗꯒꯤꯗꯤ ꯚꯗ꯭ꯔꯁꯤꯂꯥꯁꯤꯅ ꯃꯥꯏ ꯃꯄꯥꯁꯤꯗ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯔꯦ ꯚꯗ꯭ꯔꯁꯤꯂꯥꯁꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯦ ꯃꯥꯏ ꯃꯃꯤꯡꯁꯤ ꯙꯔꯃ ꯀꯤꯔꯇꯤ ꯀꯧꯕ ꯑꯗꯨꯒ ꯃꯥꯁꯤ ꯊꯥꯒꯤ ꯗꯥꯏꯅꯦꯁꯇꯤꯗ ꯄꯣꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯒꯨꯔꯨꯁꯤꯅ ꯃꯨꯅꯤ ꯗꯠꯇꯇ꯭ꯔꯦꯌꯥ ꯍꯥꯏꯗꯨ ꯑꯣꯏꯕ ꯑꯗꯨꯅ ꯆꯍꯤ ꯆꯍꯤꯅꯦ 14,000ꯃꯨꯛꯁꯦ ꯙꯔꯃ ꯀꯤꯔꯇꯤꯁꯤꯅꯅꯦ ꯅꯤꯡꯊꯧ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯊꯁꯦ ꯃꯥꯅ ꯔꯨꯜ ꯇꯧꯋꯦ ꯃꯥꯅ ꯄꯥꯜꯂꯦ ꯑꯗꯣ ꯃꯥꯅ ꯄꯥꯟꯕ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯑꯐꯕ ꯊꯕꯛꯁꯨ ꯇꯧꯕ ꯑꯗꯣ ꯐꯠꯇꯕꯁꯨ ꯇꯧꯋꯦ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯄꯥꯟꯕꯒꯤ ꯂꯣꯏꯔꯛꯄꯒꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯐꯠꯇꯕꯅ ꯍꯦꯟꯅꯅꯦ ꯑꯗꯣꯝꯂꯣꯝꯗ ꯄꯨꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯨ ꯄꯨꯕꯗꯨꯅ ꯃꯥꯁꯦ ꯍꯦꯟꯅ ꯄꯥꯞ ꯇꯧꯔꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯇꯤꯟꯅꯕ ꯃꯤꯁꯤꯡꯁꯤꯁꯨꯅꯦ ꯐꯠꯇꯕ ꯃꯤꯒ ꯇꯤꯟꯅꯔꯨꯔꯦꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯥꯅꯅꯦ ꯄꯨꯅ꯭ꯌ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯑꯗꯒꯤ ꯑꯗꯨ ꯇꯧꯕ ꯀꯥꯟꯗ ꯑꯦꯀꯨꯃꯨꯂꯦꯠ ꯇꯧꯔꯤꯅꯤꯗꯅ ꯑꯗꯨ ꯄꯨꯅ꯭ꯌꯁꯦ ꯑꯦꯀꯨꯃꯨꯂꯦꯠ ꯇꯧꯋꯦꯅ ꯑꯗꯨꯝ ꯅꯪ ꯃꯅꯥꯛꯇ ꯂꯩꯇꯦꯕ ꯑꯗꯨ ꯅꯪ ꯄꯥꯞ ꯁꯨꯝ ꯇꯧꯔꯛꯑꯒꯗꯤ ꯄꯨꯅ꯭ꯌꯗꯣ ꯁꯨꯝ ꯍꯟꯊꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯨ ꯃꯥꯒꯤꯅꯦ ꯍꯥꯟꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯄꯨꯅ꯭ꯌꯁꯤꯡꯗꯣ ꯃꯥꯅ ꯈꯣꯝꯖꯤꯜꯂꯒ ꯄꯨꯅ꯭ꯌ ꯈꯣꯝꯖꯤꯜꯂꯒ ꯊꯝꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯖꯤꯔꯤ 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 ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯕ ꯀꯩꯒꯤꯅꯣꯒ ꯃꯥꯁꯦ ꯍꯦꯛꯇ ꯐꯠꯇꯕ ꯊꯕꯛ ꯑꯗꯒꯤ ꯑꯗꯣꯝꯂꯣꯝꯗ ꯂꯥꯛꯑꯕꯅꯤꯅ ꯑꯗꯒꯤ ꯙꯔꯃ ꯀꯤꯔꯇꯤꯁꯤꯅ ꯌꯒ꯭ꯅꯒ ꯇꯧꯕꯁꯦ ꯃꯥꯁꯦ ꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯕꯦꯗꯥꯁꯇ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕ ꯀꯩꯅꯣꯅ ꯕꯤꯡꯅ ꯇꯧꯒꯗꯕꯁꯤ ꯃꯥ ꯑꯗꯨ ꯇꯧꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯦ ꯐꯠꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯀꯩꯗꯧꯔꯦ ꯃꯣꯏꯁꯨ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯅꯤꯡꯊꯧꯁꯤꯅ ꯀꯩꯅꯣ ꯇꯧꯕ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯃꯁꯤꯒꯤ ꯀꯩꯅꯣ ꯅꯣꯂꯦꯖꯁꯤꯗꯤ ꯅꯤꯡꯊꯧꯁꯦ ꯃꯥꯅꯅꯦ ꯃꯥꯅ ꯄꯥꯜꯂꯤꯕ ꯂꯝꯁꯦ ꯁꯤꯒꯤ ꯁꯕꯖꯦꯛ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯣꯏꯁꯤꯅꯅꯦ ꯊꯣꯛꯄ ꯄꯣꯠꯊꯣꯛꯁꯦ ꯁꯤꯗꯅꯦ 3 ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯃꯥꯅ ꯑꯃꯁꯦ ꯃꯥꯒꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯌꯦꯕ ꯅꯤꯡꯊꯧꯁꯤꯒꯤ ꯑꯗꯣ ꯙꯔꯃꯀꯥꯔꯤ ꯁꯤꯅ ꯙꯔꯃꯀ꯭ꯔꯤꯇꯤꯁꯤꯅꯅꯦ ꯑꯗꯣ ꯁꯤ ꯃꯣꯏꯅ ꯍꯥꯏꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣꯅꯤꯅꯦ ꯃꯣꯏꯅ ꯍꯥꯏꯁꯤ ꯅꯪꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯍꯦꯟꯅ ꯆꯥꯎꯗ꯭ꯔꯥ ꯑꯗꯨꯅ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯌꯥꯝꯗꯨꯒꯤ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯍꯥꯏꯕ ꯃꯣꯏꯅ ꯇꯥꯜꯂꯤꯕꯁꯤꯒꯤ ꯑꯃ ꯊꯣꯛꯄꯒꯤ 3ꯁꯦ ꯃꯥꯅ ꯐꯪꯕꯒꯤ ꯑꯗꯨ ꯂꯩꯌꯦꯕ ꯅꯤꯡꯊꯧꯁꯤꯒꯤ ꯍꯛ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤꯑꯣꯏꯕ ꯃꯥꯏ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯥꯅ ꯄꯥꯜꯂꯤꯕ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯐꯔꯦꯗꯅ ꯃꯥꯅ ꯑꯐꯕꯗꯣ 3 ꯊꯣꯛꯄꯒꯤ ꯑꯃꯁꯦ ꯃꯉꯣꯟꯗ ꯐꯪꯉꯛꯀꯅꯦꯕ ꯐꯠꯇ꯭ꯔꯦꯗꯅ 3 ꯊꯣꯛꯄꯒꯤ ꯑꯃꯗꯣ ꯃꯥꯅ ꯐꯪꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯙꯔꯃ ꯀꯤꯔꯇꯤꯁꯦ ꯃꯥꯅ ꯐꯠꯇꯕꯒꯤ ꯃꯥꯒꯤ
ꯄꯥꯞꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇꯅꯦ ꯑꯃꯨꯛꯅꯦ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯕꯖꯦꯛꯁꯤꯡꯁꯤꯅ ꯄꯥꯞꯇꯣ ꯇꯧꯔꯛꯑꯦꯗꯅ ꯃꯥꯅ ꯇꯧꯕꯗꯨ ꯎꯔꯕꯅꯤꯅ ꯑꯗꯨꯝ 음, ꯃꯣꯏꯅ ꯇꯧꯕꯗꯨꯒꯤꯅꯦ ꯇꯔꯨꯛ ꯊꯣꯛꯄꯒꯤ ꯑꯃꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯑꯦꯀꯥꯎꯟꯇ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯑꯣ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯒꯤꯗꯤ ꯅꯣꯡꯃ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧꯁꯦ ꯎꯃꯪꯗ ꯆꯠꯂꯒ ꯃꯥꯁꯦ ꯁꯥꯗꯥꯟꯕ ꯆꯠꯂꯦ ꯁꯥꯗꯥꯟꯕ ꯆꯠꯄꯗꯒꯤꯗꯤ ꯁꯖꯤ ꯍꯥꯠꯂꯦ ꯍꯥꯠꯂꯒ ꯃꯣꯏꯁꯦ ꯆꯥꯛ ꯂꯥꯝꯕ ꯑꯗꯒꯤ ꯈꯧꯔꯥꯡꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯂꯥꯝꯃꯛꯑꯦ ꯑꯗꯩ ꯈꯧꯔꯥꯡꯉꯛꯑꯦ ꯑꯗꯒꯤ ꯃꯗꯨꯗꯩꯗꯨꯗ ꯔꯦꯚꯥ ꯀꯧꯕ ꯇꯨꯔꯦꯟ ꯑꯃ ꯎꯃꯪꯗꯨꯗ ꯆꯦꯟꯕ ꯑꯗꯨꯒꯤ ꯇꯨꯔꯦꯟꯁꯤꯗꯩꯁꯤꯗ ꯙꯔꯃ ꯀꯤꯔꯇꯤꯁꯦ ꯃꯥꯁꯤꯅ ꯑꯗꯨꯗ ꯏꯔꯨꯖꯊꯣꯛꯑꯦ ꯑꯗꯨꯕꯨ ꯆꯥꯅꯅꯕꯗꯤ ꯃꯥꯁꯦ ꯂꯩꯇꯕ 하루 리타로. ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯔꯦꯚꯥ ꯍꯥꯏꯔꯤꯕ ꯇꯨꯔꯦꯟꯁꯤꯗ ꯏꯔꯨꯖꯊꯣꯛꯑꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯊꯪꯗꯗꯤ ꯃꯥꯁꯦ ꯆꯥꯅꯕꯗꯤ ꯂꯩꯇꯕ ꯑꯗꯩꯗꯤ ꯑꯗꯥꯏꯗꯨꯗꯩꯗꯨꯗ ꯃꯣꯏꯒꯤ ꯄꯤꯜꯒ꯭ꯔꯤꯝ ꯈꯔ ꯑꯗꯨꯗ ꯑꯦꯔꯥꯏꯚ ꯑꯗꯨꯗ ꯂꯥꯛꯄꯁꯤꯗ ꯃꯣꯏꯁꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯦꯀꯥꯗꯁꯤꯒꯤ ꯕ꯭ꯔꯇ ꯇꯧꯋꯦ ꯑꯗꯣ ꯑꯦꯀꯥꯗꯁꯤꯒꯤ ꯕ꯭ꯔꯇ ꯇꯧꯕꯁꯤꯗꯅꯦ ꯃꯥꯁꯦ ꯑꯦꯀꯥꯗꯁꯤ ꯕ꯭ꯔꯇ ꯍꯥꯏꯁꯤꯗꯤ ꯐꯥꯁꯇꯤꯡ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯒꯤ ꯔꯤꯆꯨꯋꯦꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯦꯀꯥꯗꯁꯤ ꯕ꯭ꯔꯇ ꯍꯥꯏꯁꯦ ꯅꯨꯡꯗꯥꯡꯗꯨꯃ ꯐꯥꯁꯇꯤꯡ ꯇꯧꯔꯒ ꯅꯨꯡꯗꯥꯡꯗꯨꯃ ꯄꯨꯔꯥ ꯇꯨꯝꯗꯅ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯙꯔꯃ ꯀꯤꯔꯇꯤꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯄꯤꯜꯒ꯭ꯔꯤꯝꯁ ꯃꯣꯏꯒꯤ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯆꯠꯄ ꯄꯤꯜꯒ꯭ꯔꯤꯝꯁꯤꯡꯗꯨꯒꯅꯦ ꯐꯥꯁꯇꯤꯡꯗꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯨ ꯇꯨꯝꯗꯅ ꯂꯩꯔꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯅꯤꯡꯊꯧꯁꯦ ꯃꯥꯁꯦ ꯆꯥꯗꯕꯗꯒꯤꯗꯤꯅꯦ ꯃꯥꯁꯦ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄ ꯑꯌꯨꯛ ꯊꯣꯛꯂꯛꯄ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯆꯥꯗꯕꯒꯤ ꯁꯥꯔቬꯁꯟꯅ ꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯂꯩꯇꯕꯗꯒꯤꯗꯤ ꯌꯃꯥꯒꯤ ꯃꯅꯥꯏ ꯃꯌꯥꯝꯁꯦ ꯂꯥꯛꯑꯀꯥꯟꯗ ꯙꯔꯃ ꯀꯤꯔꯇꯤꯁꯦ ꯄꯨꯕ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯌꯃꯥꯒꯤ ꯃꯅꯥꯏ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯣꯏꯁꯦ ꯃꯁꯛꯀꯁꯦ ꯌꯥꯝ ꯀꯤꯕ ꯑꯗꯒꯤ ꯌꯃꯥꯒꯤ ꯃꯥꯒꯤ ꯂꯩꯐꯝꯁꯤ ꯆꯠꯄꯗ ꯌꯥꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯉꯕ ꯃꯇꯨꯡꯗ ꯙꯔꯃ ꯀꯤꯔꯇꯤꯁꯦ ꯌꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯑꯀꯥꯟꯁꯤꯗꯅꯦ ꯌꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯆꯤꯇ꯭ꯔꯒꯨꯞꯇ ꯍꯥꯏꯔꯤꯕꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯤꯡꯉꯤꯉꯩꯗ ꯃꯥꯅ ꯑꯐꯕ ꯀꯔꯤ ꯇꯧꯏ ꯑꯗꯒꯤ ꯄꯥꯞ ꯀꯔꯤ ꯇꯧꯏ ꯃꯥꯒꯤ ꯑꯦꯀꯥꯎꯟꯇ ꯂꯣꯏꯅ ꯂꯩꯕ ꯑꯗꯨ ꯃꯥꯅ ꯌꯃꯥꯁꯤꯅ ꯆꯤꯇ꯭ꯔꯒꯨꯞꯇꯁꯦ ꯀꯧꯔꯀꯥꯟꯗ ꯙꯔꯃ ꯀꯤꯔꯇꯤ ꯂꯥꯛꯑꯦ ꯁꯤꯗ ꯃꯥꯒꯤ ꯄꯨꯅ꯭ꯌꯅ ꯀꯔꯤꯅꯣ ꯃꯥꯅ ꯄꯥꯞ ꯇꯧꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯃꯥꯁꯤꯅ ꯆꯤꯇ꯭ꯔꯒꯨꯞꯇꯁꯤꯗ ꯍꯪꯉꯦ ꯑꯗꯒꯤꯗꯤ ꯆꯤꯇ꯭ꯔꯒꯨꯞꯇꯅ ꯃꯁꯤꯒꯤ ꯃꯤꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯅꯦ ꯑꯗꯨꯕꯨ ꯃꯥꯁꯤ ꯑꯦꯀꯥꯗꯁꯤꯗꯗꯤ ꯐꯥꯁ ꯇꯧꯋꯦ ꯐꯥꯁꯇꯤꯡ ꯑꯃ ꯇꯧꯋꯦ ꯍꯥꯏ ꯑꯗꯨꯅ ꯃꯥꯅ ꯄꯥꯞ ꯇꯧꯕꯗꯨ ꯉꯥꯛꯄꯤꯕ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯌꯃꯥꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯌꯥꯝꯗꯣ ꯀꯧꯔꯀꯥꯟꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯆꯩꯔꯦ ꯀꯩꯅꯣ ꯅꯣꯏꯅ ꯀꯩꯗꯧꯕꯒꯤ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯁꯦ ꯑꯃꯨꯛ ꯑꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯣꯔꯛꯏꯅೋ ꯅꯣꯏꯗ ꯍꯥꯏꯔꯦꯗꯅ ꯁꯨꯃꯥꯏꯅ ꯑꯦꯀꯥꯗꯁꯤ ꯕ꯭ꯔꯇ ꯇꯧꯕ ꯃꯤꯗꯤ ꯄꯣꯔꯛꯀꯅꯣ ꯍꯥꯏꯅ ꯌꯃꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯕꯤꯁꯅꯨꯗ ꯂꯥꯏꯅꯤꯡꯕ ꯀꯥꯡꯕꯨꯁꯨ ꯄꯨꯔꯛꯀꯅꯨ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯗꯤ ꯁꯔꯒꯗ ꯁ꯭ꯇ꯭ꯔꯦꯠ ꯆꯠꯀꯗꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯥꯛꯇꯗꯤ ꯄꯥꯞ ꯇꯧꯕꯁꯤꯡꯗꯨꯇꯪ ꯄꯣꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏ ꯑꯗꯒꯤ ꯌꯃꯥꯁꯤꯅ ꯙꯔꯃ ꯀꯤꯔꯇꯤꯁꯤꯗꯅꯦ ꯑꯃꯨꯛ ꯃꯥꯅ ꯃꯅꯥꯏꯗ ꯍꯥꯏꯕꯁꯦ ꯙꯔꯃ ꯀꯤꯔꯇꯤꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯃꯥꯅ ꯑꯗꯨ ꯍꯥꯏꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧꯁꯦ ꯙꯔꯃ ꯀꯤꯔꯇꯤ ꯅꯤꯡꯊꯧꯁꯦ ꯃꯥꯁꯦ
ꯑꯣ ꯃꯥꯒꯤ ꯐꯠꯇꯕ ꯃꯥꯅ ꯇꯧꯔꯨꯔꯤꯕꯗꯣ ꯑꯗꯨꯒꯤ ꯃꯥꯅ ꯅꯤꯡꯁꯤꯡꯉꯒ ꯃꯥꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯑꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯑꯦꯀꯥꯗꯁꯤꯗꯣ ꯇꯧꯔꯨꯕꯗꯨꯗ ꯄꯨꯅ꯭ꯌ ꯈꯔ ꯑꯃꯨꯛ ꯃꯥꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟꯇꯨꯗ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯄꯥꯞ ꯃꯥꯅ ꯇꯧꯔꯨꯕꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯈꯤꯇꯪ ꯀꯣꯛꯄꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯁꯔꯒꯗ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯦꯛꯁ ꯂꯥꯏꯐꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯕ꯭ꯔꯍꯃꯅ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯑꯦꯕ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯊꯣꯛꯈꯤꯕꯁꯤ ꯃꯥꯅ ꯅꯤꯡꯁꯤꯡꯉꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯍꯃꯅ ꯑꯣꯏꯅ ꯃꯥꯅ ꯚꯗ꯭ꯔ ꯁꯤꯂꯥ ꯑꯣꯏꯅ ꯄꯣꯛꯑꯕꯅꯤꯅ ꯃꯥꯅ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯑꯗꯨ ꯇꯧꯔꯛꯄꯅꯦꯕ ꯃꯥꯅ ꯕꯤꯁꯅꯨ ꯅꯤꯡꯕ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯕꯤꯁꯅꯨ ꯃꯆꯥ ꯃꯆꯥꯒ ꯁꯥꯔꯒ ꯃꯥꯅ ꯈꯣꯏꯔꯝꯗꯅꯒ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅꯒ ꯁꯥꯕꯗꯣ ꯑꯗꯨ ꯁꯥꯕ ꯑꯗꯒꯤ ꯕ꯭ꯔꯠꯇꯒ ꯇꯧꯕ ꯈꯣꯠꯄꯁꯦ ꯃꯥꯅ ꯑꯗꯨꯏ ꯅꯣꯂꯦꯖꯁꯦ ꯃꯥꯅ ꯄ꯭ꯔꯤꯚꯤꯌꯁ ꯂꯥꯏꯐ ꯑꯗꯨꯒ ꯌꯝꯃꯒ ꯎꯅꯔꯨꯕꯗꯨꯗꯒꯤ ꯃꯥꯅ ꯈꯪꯉꯛꯄ ꯑꯗꯨꯅ ꯑꯦꯀꯥꯗꯁꯤ ꯕ꯭ꯔꯠꯇ ꯇꯧꯕꯁꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯤꯗ ꯁꯤꯗ ꯃꯥꯅ ꯁꯦꯌꯔ ꯇꯧꯖꯔꯤꯁꯦ ꯑꯗꯒꯤꯗꯤ ꯒꯂꯥꯕꯥꯁꯤꯅ ꯑꯗꯨ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯥꯁꯦ ꯑꯩꯁꯦ ꯁꯤꯒꯨꯝꯕ ꯏꯆꯥ ꯑꯃ ꯐꯪꯖꯕꯁꯦ ꯌꯥꯝꯅ ꯐꯔꯦꯅꯦꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯑꯗꯒꯤ ꯚꯔꯅꯥꯁ꯭ꯔꯃ ꯙꯔꯃ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯀ꯭ꯂꯥꯁꯦꯁ ꯚꯔꯅ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯅꯤꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯁꯦ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏꯅ ꯄꯟꯖꯈ꯭ꯔꯦ ꯕ꯭ꯔꯍꯃꯅ ꯁꯇ꯭ꯔꯤꯌꯥ ꯚꯩꯁ꯭ꯌ ꯁꯨꯗ꯭ꯔ ꯍꯥꯏꯅ ꯀ꯭ꯂꯥꯁ 3 ꯂꯩꯕꯁꯦ ꯕ꯭ꯔꯍꯃꯅꯁꯤꯒꯤ ꯃꯊꯪꯗ ꯁꯇ꯭ꯔꯤꯌꯥꯒꯤ ꯃꯊꯪꯗ ꯚꯩꯁ꯭ꯌ ꯍꯥꯏꯁꯦ ꯗ꯭ꯋꯥꯏꯖ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯥꯏꯖ ꯍꯥꯏꯅꯁꯨ ꯀꯧꯋꯦ ꯍꯥꯏ ꯑꯗꯨꯒ ꯗ꯭ꯋꯥꯏꯖ ꯍꯥꯏꯁꯦ ꯀꯔꯤꯒꯤ ꯀꯧꯔꯤꯅꯣꯒ ꯃꯣꯏꯁꯦ ꯑꯅꯤꯔꯛ ꯄꯣꯛꯄ ꯑꯗꯨꯒ ꯇ꯭ꯔꯥꯏꯖꯥꯁꯤꯅ ꯑꯍꯨꯝꯂꯛ ꯄꯣꯛꯄ ꯑꯗꯒꯤꯗꯤ ꯑꯗ ꯃꯣꯏꯅ ꯄꯣꯛꯄꯁꯤ ꯍꯥꯏꯔꯤꯁꯤꯗ ꯑꯃꯨꯛ ꯃꯣꯏꯅ ꯁꯤꯗ ꯈꯤꯇꯪ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯇꯧꯕꯤꯔꯤꯁꯤ ꯄꯣꯛꯄꯁꯦ ꯍꯥꯟꯅ ꯐꯤꯖꯤꯀꯦꯜꯂꯤ ꯄꯣꯛꯄꯗꯨꯃꯒ ꯑꯗꯒꯤ ꯁꯦꯀꯦꯟꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯔꯦꯠ ꯊ꯭ꯔꯦꯠ ꯁꯦꯔꯤꯃꯣꯅꯤꯅ ꯎꯄꯅꯥꯌꯥꯅ ꯍꯥꯏꯅ ꯑꯃ ꯇꯧꯕꯁꯦ ꯑꯗꯒꯤ ꯇ꯭ꯔꯥꯏꯖꯥ ꯍꯥꯏꯁꯤꯅ ꯑꯍꯨꯝꯁꯨꯕꯁꯤꯗ ꯄꯣꯛꯄ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯁꯤꯅ ꯑꯦꯛ ꯑꯣꯐ ꯏꯅꯤꯁꯤꯌꯦꯁꯟ ꯗꯤꯛꯁꯥ ꯂꯧꯕ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯁꯨꯗ꯭ꯔꯁꯤꯡꯗꯤ ꯎꯄꯅꯥꯌꯥꯅꯒ ꯗꯤꯛꯁꯥ ꯂꯧꯅꯗꯦ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯙꯔꯃ ꯍꯥꯏꯕꯁꯤ ꯙꯔꯃ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯥꯅ ꯀ꯭ꯂꯥꯁꯁꯦ ꯍ꯭ꯌꯨꯃꯟ ꯕꯤꯏꯪꯁꯤꯅ ꯄꯣꯛꯂꯛꯄꯗ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯂꯩꯕꯁꯤꯗ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯩꯕꯁꯦ ꯑꯗꯨꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯃꯥ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯞ ꯇꯧꯔꯛꯄ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯑꯗꯨꯅꯦꯕ ꯙꯔꯃ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯩꯗꯨꯗ ꯗꯤꯚꯤꯌꯦꯁꯟ ꯂꯩꯔꯒꯗꯤ ꯑꯙꯔꯃ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯄꯥꯞ ꯑꯣꯏꯕ ꯑꯗꯨꯅ ꯕ꯭ꯔꯍꯃꯅ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯤ ꯗꯥꯟ ꯇꯧꯕ ꯌꯒ꯭ꯅ ꯇꯧꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯚꯦꯗꯥꯁꯦ ꯃꯌꯥꯝꯗ ꯇꯥꯍꯟꯕ ꯕꯤꯁꯅꯨ ꯅꯤꯡꯕ ꯑꯗꯒꯤꯅꯦ ꯐꯠꯇꯕ ꯃꯤꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯋꯥ ꯍꯥꯏꯔꯣꯏꯗꯧꯕ ꯑꯗꯒꯤ ꯃꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯃꯥꯅ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯦꯇꯤꯔꯤꯌꯦꯜ ꯋꯥꯔꯜꯁꯦ ꯃꯥꯅ ꯃꯤꯍꯧꯗꯕ ꯀꯣ ꯃꯣꯏꯁꯦ ꯅꯨꯡꯒ ꯆꯞ ꯃꯥꯟꯅꯩꯅ ꯈꯟꯕ ꯁꯤꯅ ꯕ꯭ꯔꯍꯃꯅꯒꯤ ꯒꯨꯟ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯁꯇ꯭ꯔꯤꯌꯥꯁꯤꯅ ꯀꯔꯤꯅꯣ ꯃꯣꯏ ꯃꯊꯧꯁꯤꯅ ꯁꯇ꯭ꯔꯤꯌꯥꯁꯤꯅ ꯕ꯭ꯔꯍꯃꯅꯁꯤꯡꯁꯤꯗ ꯑꯃꯨꯛ ꯗꯥꯟ ꯇꯧꯕ ꯑꯗꯒꯤ ꯚꯦꯗꯥꯁ ꯄꯥꯕ ꯚꯦꯗꯥꯁ ꯄꯥꯕ ꯌꯒ꯭ꯅ ꯇꯧꯕ ꯑꯗꯒꯤ ꯁꯇ꯭ꯔꯤꯌꯥꯒꯤ ꯃꯊꯧꯁꯤꯅ ꯑꯃꯨꯛ ꯃꯣꯏꯁꯦ
world se protect tawwa khulai pairakanda protect tawwa aduga mi phattabasingse moinane punish tawwa aduga aphaba misingsibu moina protect tawwase kshatriya magi mathauneba adagi vaishya hairisina moisina vedas pagadaba aduga moigi moisina lawu singuba adagi trading tawba adagi animal husbandry adi sanga yokhatpa khotpa ko sigumbagi sina vaishya haiba gi gun oiba aduga sudra sina katpa donate tawraga katpa adagidi seba tawba ko administration seba tawba aduna sigi class mari si doinamakne ngangbadane phajana ngangadaba phone se phajagadaba haiba aduga ama da aphaba tawgadaba adagidi miyoibasi addict chudaba adagi yamna tanba adugumba oiroidaba ko manba habise miyoibana manbase yadeba manba chamanba thakmanba hek hena paminghe yade haba adu moina adum thingban si hek malakpadane mi si mange ba lekha hata tap marhana phaikai khalamba lekha adagidi awaba taraba danger leiraba matamda di brahmana se sisune kshatriya gi natraga vaishya gi moina tawgadaba mathause paigadabaneba ko aidi huje akoi gisu manipur da yengo lan tawrakanda protect tawnaba leitradi toin chongthoraido aduna mai magi mathau magi gunna pirakpado adu khatang tawgadabani haiba leiteba magi danger calamity tholakpa matamdadi ngasagi brahmana mana su magi occupation si kshatriya gi tawbayai vaishya gi tawbayai adagi kshatriya amana vaishya gi tawbayai aina main hairi adagiti adagi moina muk sidaisida kshatriya vaishya brahmana sina shudra na tawba thabak sidi tawroidobani hai no brahman kshatriya vaishya shudra har adagi adagiti sumaina mana adumaina tawruragadi mase chandala outcast oina khanai haireko adagi machanupa ama pokpa kanda mapasina nandi mukha haiba ceremony ama tawi ado machanupasi maming tholaba matungda tawgadaba aduni aduga brahmana si na magi upanaya ceremony si chahi nipan da tawi upanaya ceremony di akoina sacred thread ceremony se adagi kshatriya oina poagana masi chahi 11 da tawi adagi vaishya oina poagana chahi 12 da tawi adu brahmana na masigi sacred thread se magi khwang da kibado adugi kanoni adagi kshatriya sina ngasagi ten kapa adu taure de vaishya na kano
ship se kari hai kari ship jahaz natte kano do kari hai goat ship yao oh yao yaw yaw tu kari kawe goat adi hame ado ship se na kari kawe yaw yao oi to moi sida khaidoi se moi na hairi si Vaishya sina hujiki ship skin use tawba yai Brahmana sina black buck ki skin setpa yai haidi thaina di moi di mafi marongal du lai kontera maina laitamni na moina ne black buck aidi kano saji gi kano si di moina Brahmana na du tawba yai en haiba moina setpa da yai haiba de kshatriya sina saji da ne ruru kawbam lai adu ki skin du yai adagi goat ki skin sina Vaishya ki yai kaina moi sa maina khaidok na yaba adagi Brahmana sina chai puragadi magi chai se yamna wangaga magi makok phau wangadaba aduga kshatriya gi amana chai se puragana magi maraibak phau wangadaba Vaishya gi puragana manaton phau wangadaba ko adagidi miyoibana leirakpa kanda magi stages of life se ahambada brahmacharya kaure ko brahmacharya sina mase celibate oina yamna sengna larik tamaga studenthood oina leiba adugi matam sidane mase bedas magi guru dagi tamgadoribani guru seba tawgadoribani aduga mana chariba potsingse mayamdagi niraga chaba aduga madugi matamduda mana charoidaba pot lay forbidden oiba charoidaba pot se karino ka honey charoidaba meat ko meat charoidaba kari ba sana oh miyoibasina hingakpa kanda mana akoise 4 stage layaba akoigi life sida ahambagi stage nane brahmacharya kaweba brahmacharya habiti magi larik tambagi matam yamna pure oiba celibate ama oina yamna pure oina leiba madugi matam sida kari haina leike haipaga mase magi guru gi mayumda leiraga mase magi guru se seba taweba duga guru sina mangonda veda se takpiyeba aduga moina hingi sina kamaina hingi moina mayamdagi niraga hingeba begging tawraga aduga matamduda moina chaba da yadaba potse honey chaba yade sanga chaba yade thum chaba yade kwa chaba yade adagidi numittane akoina day time da tumba yade adagidi garland sipa yade khumuk uppa yade umbrella satin tuppa yade adagidi gambling tawba yade isai sakpa yade jagoi saba yade adumana veda se pagadaba adagidi mana madugi veda se kanna madu paraga makoksida changbado adu changaba matungdu da magi mathangi stage of life se lakani adugi mathangi stage se si chatringai sida mana magi guru sida dakshina ma piyebako duma leire dai second stage sida na grahastha haibadi yum panbagi matam da mi si yum palaga ma second stage sida leire aduga yum paliba nupasiga nupisiga si moise related oibe yadeba oibe yadrese kamaina yadage the 7 generation mapagi site mamagi site na 5 generation yengo ke ada keno taurin aiti magi adu phauda irameba yamna nakpa mari da luhongba yadena
adagi nangadaba nan bhaisi amna punya oiba yumse yumama palagati yumdu na thambase ko adagi magi guest sing si lakpasi phasana seba tawba aduga magi da changakpa mi sina ne nungaitana chatkragadi yumse nungaitaba yumgi ne nungaibase punya se pugi haiba mi amana yumda laakanta nungaitana chatkibase yumdugi punya se pugi hai adagi yum nana laiba adu adagi mayam phasana seba tawba duma laire ko de ahum subagi sina vanaprastha sina ahum subasina vanaprastha haise umangda laibagi matam haibadi sigi matam sina kok si pok hauraba matam adagi unsa si khuira aba matam da mana magi loinabi magi macha nupa sing du mana thamamakanda natragana mana mai loinabi si pura kanda ne mana umangda retire taweba aduga madugi matungda dimase khujin ka anu adagi sam ka anu aduga mase mana magi nupisi thamamaga macha singsi thamamaga natragana mana mai nupisi pubayai duga umangda chalaga mase duda lairo haiba aduga mai khujin ka anu sam ka anu taibakta tumbiro aduga chana na basina haiga ne root haibati makhada hauba kanose root se ko adu khatang charo haire aduga mase nungdang da chagano hai nungdang da kaimta chagano aduga matamsi na mase vishnu ninga ga layu haiba adagiti mari suba aduga final oiba final ashrama sina sannyasa hermit state se si sina ne mana karam kanda laugadabano haraga magi wakhan si world se dagi doina mak thadokpa ngamaba matamduda laugadaba aduga mana material world sida addict lairingaida hermit oige haibadudi kaisu point yaudre haibnida aduna matamdudadi hermit se mase mai makok se doina mak mana lukok thogadaba adagi mai mamanaba lairaroi ade enemy su lairaroi adagi mina maonda thina harena ma kaim khalaroi mina ma thagaledana ma kaim khalaroi aduga mana chaba thakpasina mana mayamdagi niraga chaba aduga mase mafam amada made kucha chalaga matamduda lairagadabani na mafam amada ne nomadagi hena laitaba aduga magi city amadana nungdang ahumdagi hena laitaba aina maina hairi do mathangi dadi nada purana sina laigidabagi shrada ki matangda amuk tawrani adubu masi akoina mathangi da oina tawrasi koima hoi ngasigi loisalase live se khara khangaga chatpana phai ha dudi loisalase ko bema hoi adudi ngasigidi khoi loisinjarage hare krishna Hare Krishna jai shri krishna yam nungajar Hare